ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯏꯈꯧ ꯂꯥꯡꯂꯕ ꯄꯥꯈꯪ ꯑꯗꯨ ꯁꯣꯛꯊꯕ ꯂꯩꯇꯅ ꯊꯃꯣꯏꯒꯤ ꯃꯕꯦꯝ ꯃꯃꯥꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯊꯃꯣꯏ ꯑꯗꯨꯁꯨ ꯂꯥꯡꯇꯛꯅꯔꯤ ꯎꯖꯅꯤꯡꯕꯤ ꯁꯦꯡꯂꯧ ꯁꯛꯇꯝ ꯑꯗꯨ ꯎꯖꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯗ꯫ ꯑꯗꯨꯕꯨ ꯅꯣꯡꯕꯥꯜ ꯃꯍꯥꯛ ꯅꯤꯡꯍꯟꯅꯗꯦ ꯁꯣꯛꯊꯕ ꯂꯩꯇꯅ ꯊꯋꯥꯏꯒꯤ ꯃꯕꯦꯝ ꯃꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯇꯥꯎ ꯄꯥꯃꯦꯜꯅ "ꯏꯇꯥꯎ ꯅꯣꯡꯕꯥꯜ, ꯉꯁꯥꯏꯗꯒꯤ ꯊꯣꯏꯕꯤ ꯂꯥꯛꯄ꯭ꯔꯅ ꯆꯦꯞꯊ ꯌꯦꯡꯕꯗ ꯅꯪꯒꯀꯥꯗꯣ ꯃꯔꯤꯜ ꯆꯠꯄ ꯇꯥꯔꯦ꯫ ꯁꯣꯏꯗ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨ ꯂꯥꯎꯁꯦ꯫ ꯅꯪꯒꯤ ꯊꯣꯏꯕꯤꯗꯣ ꯅꯪꯅ ꯂꯦꯞꯂꯒ ꯉꯥꯏꯔꯁꯨ ꯐꯝꯂꯒ ꯉꯥꯏꯔꯁꯨ ꯑꯗꯨꯝ ꯂꯥꯛꯇꯧ ꯂꯩꯔꯕꯅꯤ꯫ ꯃꯗꯨꯅ ꯋꯥꯅ ꯂꯦꯞꯂꯒ ꯉꯥꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯐꯝꯂꯒ ꯑꯣꯏꯅ ꯉꯥꯏꯔꯣ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯤꯗꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛꯐꯥꯎ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯅꯍꯥꯟꯈꯩꯗꯤ ꯁꯨꯝ ꯀꯥꯟꯗ ꯏꯁꯤꯡ ꯁꯣꯛꯄ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯤ, ꯉꯁꯤꯗꯤ ꯊꯣꯛꯂꯛꯇ꯭ꯔꯦꯅꯦ꯫ ꯃꯥꯏꯅ ꯊꯣꯛꯆꯔꯛꯁꯅꯤ ꯀꯩꯗꯧꯔꯒꯦ, ꯉꯥꯏꯉꯝꯈꯤꯗ꯭ꯔꯦꯕꯣ ꯅꯪꯁꯤꯗꯤ꯫ ꯊꯣꯝꯕꯅ "ꯃꯗꯨ ꯑꯣꯏꯔꯒꯅ ꯃꯌꯨꯝꯗ ꯆꯪꯂꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦꯅ ꯑꯣꯏꯅ ꯍꯪꯉꯨꯔꯁꯤꯔꯣ ꯏꯇꯥꯎ ꯅꯣꯡꯕꯥꯜ?" ꯄꯥꯃꯦꯜ "ꯑꯗꯨꯝꯅꯒ ꯃꯌꯨꯝꯗ ꯆꯪꯉꯨꯔꯗꯤ ꯊꯣꯏꯕꯤꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯉꯛꯂꯛꯑꯔꯣꯏꯍꯦ꯫ ꯑꯄꯥꯏ ꯄꯨꯅ ꯊꯥꯔꯒ ꯇꯥꯜꯂꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯩꯈꯣꯏ." "ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯅꯣꯡꯕꯥꯜꯅꯕꯨ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯤ, ꯊꯣꯏꯕꯤꯅꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯎꯕꯗꯒ ꯈꯣ ꯀꯥꯝꯃꯤꯗꯨꯅꯤ꯫ ꯑꯋꯣꯏꯕ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯕ ꯅꯨꯄꯤꯁꯤꯗꯅꯤꯅꯦ ꯑꯩꯈꯣꯏ ꯁꯣꯝ ꯁꯛ ꯐꯖꯕ ꯏꯇꯥꯎꯅ ꯉꯥꯎꯖꯔꯤꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ, ꯏꯇꯥꯎ ꯅꯣꯡꯕꯥꯜꯅ ꯊꯣꯏꯕꯤ ꯄꯥꯝꯖꯕꯁꯤꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯔꯨꯅꯤ, ꯍꯨꯏꯅ ꯀꯩꯅꯣ ꯄꯥꯝꯕꯒꯨꯝꯕꯅꯤ꯫ ꯃꯤꯡꯃꯛꯅ ꯀꯧꯅꯤꯡꯉꯥꯏ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯅꯣꯡꯕꯥꯟ ꯀꯥꯏꯅ ꯍꯦꯛ ꯀꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯊꯣꯏꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯗꯒ ꯑꯃꯨꯛ ꯉꯥꯎꯁꯤꯜꯂꯤ꯫ ꯅꯪꯒꯤꯁꯤꯗꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯅꯣꯡꯕꯥꯜꯅ ꯊꯣꯏꯕꯤꯗ ꯉꯥꯎꯖꯕ ꯄꯥꯝꯖꯕꯗꯣ ꯃꯥꯟꯁꯤꯜꯂꯛꯏ, ꯊꯣꯏꯕꯤꯅꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯕꯤꯗꯕ ꯅꯣꯡꯕꯥꯜꯗꯣ ꯃꯥꯟꯁꯤꯜꯂꯛꯑꯦꯕ ꯅꯪ꯫ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯊꯤꯕ ꯅꯣꯡꯕꯥꯜꯒꯗꯤ ꯆꯥꯡꯗꯝꯅꯔꯛꯀꯅꯨ꯫ ꯑꯩꯗꯤ ꯊꯣꯏꯕꯤ ꯅꯠꯇꯕ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃ ꯍꯟꯅ ꯌꯦꯡꯗ꯭ꯔꯤꯕ ꯅꯣꯡꯕꯥꯜꯅꯤ." ꯊꯣꯝꯕꯅ "ꯅꯪꯅꯗꯤ ꯁꯣꯝꯗ ꯊꯣꯏꯕꯤ ꯅꯠꯇꯕ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤꯗꯤ ꯂꯥꯏꯔꯗꯅ ꯍꯨꯏ ꯑꯃ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗ꯭ꯔꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯊꯣꯏꯕꯤꯗꯨꯅ ꯀꯔꯤꯕ ꯃꯥꯒꯤ ꯌꯥꯝ ꯄꯛꯇꯕ ꯅꯨꯄꯥꯗꯣ ꯀꯩ ꯍꯥꯏꯕꯅꯣꯅꯦ ꯃꯃꯤꯡꯗꯣ?" ꯄꯥꯃꯦꯜ "ꯑꯣ, ꯉꯝꯕ ꯍꯥꯏꯕ, ꯉꯝꯕ꯫ ꯉꯝꯕ ꯍꯥꯏꯗꯨꯒ ꯄꯠ ꯇꯩꯈꯩ ꯅꯨꯡꯁꯤꯅ ꯂꯩꯔꯦ ꯊꯣꯏꯕꯤꯗꯤ꯫ ꯃꯥꯒꯤ ꯉꯝꯕ ꯍꯥꯏꯕ ꯄꯛꯇꯕ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯀꯩꯗꯧꯕꯒꯤ ꯉꯝꯕ ꯀꯧꯔꯝꯃꯤꯖꯥꯠꯅꯣ? ꯉꯝꯕ ꯀꯧꯔꯝꯕꯒꯤ ꯃꯍꯨꯠꯇ ꯈꯝꯕ ꯑꯣꯏꯅ ꯀꯧꯔꯝꯕꯗꯤ ꯅꯩꯗꯧꯅꯤꯅꯦ ꯃꯣꯏ ꯋꯥꯔꯤꯁꯦ꯫ ꯈꯤꯇꯪꯗ ꯁꯣꯏꯅꯕꯅꯤ." ꯄꯥꯃꯦꯜ "ꯆꯣꯍꯦ, ꯁꯛꯇꯥꯊꯤꯗꯨꯗ ꯈꯝꯕ ꯀꯧꯕ ꯄꯥꯝꯃꯤ꯫ ꯃꯤꯒꯤ ꯐꯖꯈ꯭ꯔꯕ ꯈꯨꯃꯟ ꯈꯝꯕꯒꯤ ꯃꯤꯡꯗꯣ ꯃꯥꯒꯤ ꯉꯝꯕ ꯍꯥꯏꯕ ꯄꯛꯇꯕ ꯅꯨꯄꯥꯗꯨꯗ ꯀꯧꯔꯕꯗꯤ ꯂꯣꯏꯔꯦꯍꯦ." ꯊꯣꯝꯕꯅ "ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯅꯣꯡꯕꯥꯜꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩ, ꯃꯣꯏꯒꯤ ꯑꯉꯣꯝ ꯅꯣꯡꯕꯥꯜꯗꯨꯗꯤ ꯃꯁꯛ ꯊꯤ ꯖꯥꯠꯂꯥ, ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯅ ꯄꯥꯝꯗ꯭ꯔꯤꯕꯗꯣ?" ꯄꯥꯃꯦꯜ "ꯃꯁꯛ ꯊꯤꯔꯝꯅꯤ ꯍꯥꯏꯗꯤ ꯊꯥꯖꯗꯦꯗ꯫ ꯈꯨꯃꯟ ꯈꯝꯕꯒ ꯂꯝꯕꯥ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅꯕꯨ ꯈꯝꯕꯗꯒꯤ ꯄꯪꯅꯣꯞ ꯅꯣꯞꯂꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯝ ꯐꯖꯔꯝꯒꯅꯤ." ꯊꯣꯝꯕꯅ "ꯐꯖꯔꯝꯕ ꯇꯥꯏ꯫ ꯑꯗꯣ ꯉꯝꯕꯗꯣ ꯊꯣꯏꯕꯤꯅꯒ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯈꯨꯠꯂꯥꯏ ꯇꯝꯕ ꯆꯠꯍꯜꯂꯤ ꯍꯥꯏꯅꯤ, ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯈꯟꯕꯒꯤ ꯊꯧꯔꯝ ꯌꯥꯎꯅꯕ꯫ ꯅꯪ ꯑꯗꯨ ꯉꯁꯤꯗ ꯈꯪꯗ ꯉꯥꯏꯔꯤꯕ ꯍꯥꯏꯁꯦ? ꯀꯨꯏꯔꯦ ꯀꯩꯅꯣ ꯊꯣꯏꯕꯤꯅ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯉꯝꯕꯕꯨ ꯈꯨꯠꯂꯥꯏ ꯇꯝꯕ ꯊꯥꯕꯤꯕꯗꯤ." ꯑꯁꯤ ꯍꯥꯏꯅ ꯄꯥꯃꯦꯜ ꯃꯇꯥꯎ ꯅꯣꯡꯕꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯗꯣ ꯏꯇꯥꯎ ꯅꯣꯡꯕꯥꯜ, ꯊꯣꯏꯕꯤꯒ ꯉꯝꯕꯒꯁꯦ ꯄꯥꯛ ꯀꯥꯏꯅꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅꯤꯁꯦ ꯑꯃꯅ ꯑꯃꯗ ꯂꯥꯟꯅ ꯂꯧꯅꯅꯕ ꯍꯤꯒꯥꯏ ꯇꯧꯁꯤꯟꯁꯤꯔꯣ? ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯣꯏꯕꯤꯗꯣ ꯃꯤꯒꯤ ꯊꯣꯏꯕꯤ ꯁꯣꯏꯗꯅ ꯑꯣꯏꯈ꯭ꯔꯅꯤ." "ꯍꯤꯔꯥ, ꯀꯩꯗꯧꯕꯒꯤ ꯍꯤꯒꯥꯏ ꯇꯧꯗꯣꯏꯅꯣ? ꯃꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯗꯤ ꯅꯨꯡꯁꯤꯅꯖꯁꯅꯨ, ꯀꯩꯁꯨꯝ ꯀꯥꯏꯗꯦ꯫ ꯃꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯁꯨ ꯊꯣꯏꯕꯤꯗꯤ ꯑꯩꯅ ꯂꯧꯒꯅꯤ꯫ ꯊꯣꯏꯕꯤꯗꯤ ꯑꯩ ꯈꯛꯇꯒꯤ, ꯅꯣꯡꯕꯥꯜ ꯑꯩ ꯈꯛꯇꯒꯤ." ꯊꯣꯝꯕꯅ "ꯋꯥꯍꯩ ꯐꯥꯎꯗꯤ ꯅꯥꯜꯂꯤꯕꯣ꯫ ꯊꯣꯏꯕꯤꯗꯤ ꯑꯩ ꯈꯛꯇꯒꯤꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯅ ꯇꯥꯔꯛꯂꯤꯕꯁꯤ ꯐꯅꯗꯤ ꯃꯀꯨꯏ꯫ ꯅꯪꯅ ꯀꯥꯏꯅꯊꯪꯗ ꯊꯣꯏꯕꯤ ꯐꯪꯍꯧꯗꯗꯅ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯅꯣꯡꯕꯥꯜꯒꯤ ꯂꯥꯏꯕꯛꯇꯣ ꯇꯥꯗꯅ ꯇꯣꯛꯍꯧꯅꯤꯀꯣ ꯅꯪ." ꯅꯣꯡꯕꯥꯜ ꯃꯀꯣꯛꯀꯗꯣ ꯐꯠ ꯍꯥꯏꯗꯨꯅ "ꯇꯥꯔꯣꯏ, ꯑꯗꯨꯗꯤ ꯁꯨꯛꯇꯥ ꯇꯥꯔꯣꯏ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯊꯣꯏꯕꯤꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ." ꯊꯣꯝꯕꯅ "ꯑꯗꯣ ꯊꯣꯏꯕꯤꯅ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯁꯛ ꯍꯥꯏꯔ ꯐꯖꯩ, ꯁꯦꯜ ꯍꯥꯏꯔ ꯅꯝꯊꯤ ꯀꯩ ꯐꯥꯏ, ꯁꯤꯗꯕꯨ ꯃꯥꯅ ꯅꯪꯉꯣꯟꯗ ꯌꯥꯗꯈꯩ ꯃꯥꯒꯤ ꯉꯝꯕ ꯍꯥꯏꯕ ꯄꯛꯇꯕ ꯅꯨꯄꯥꯗꯨꯗ ꯉꯥꯎꯗꯅ ꯂꯩꯔꯤꯕꯗꯣ ꯑꯩꯗꯤ ꯉꯛꯇꯕ ꯉꯝꯗꯦ꯫ ꯑꯩꯅ ꯁꯦꯡꯅ ꯈꯟꯕꯗ ꯅꯨꯡꯊꯤꯜꯒ ꯑꯝꯇ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯄꯣꯠꯅꯤ." ꯄꯥꯃꯦꯜꯅ
ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯌꯥꯗ꯭ꯔꯁꯨ ꯅꯨꯃꯤꯗꯥꯡꯗꯤ ꯇꯨꯝꯕ ꯌꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯏꯁ ꯅꯨꯃꯤꯗꯥꯡꯗꯤ ꯀꯩꯅꯣ ꯀꯣꯛꯀ ꯃꯣꯟꯒ ꯍꯦꯛ ꯇꯥꯏꯅꯕꯒꯅꯤ ꯑꯩꯅ ꯈꯣꯛ ꯅꯥꯈꯣꯛꯂꯒ ꯇꯨꯝꯒꯥꯏꯔꯤꯁꯦ ꯑꯗꯣ ꯑꯁꯦꯡꯕ ꯃꯥꯒꯤ ꯉꯝꯕ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯁꯥꯊꯤꯅꯗꯤ ꯄꯛꯇ꯭ꯔꯤꯍꯦ ꯃꯥꯅ ꯍꯧꯖꯤꯛ ꯁꯥꯔꯤꯁꯦ ꯌꯥꯝ ꯋꯥꯈꯜ ꯇꯥꯕ ꯌꯥꯝꯅꯒ ꯃꯔꯝ ꯃꯣꯛꯄ ꯌꯥꯝ ꯂꯦꯝꯕ ꯃꯤꯅꯤ ꯊꯥꯏꯅ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯊꯣꯡ ꯆꯥꯔꯛꯇ꯭ꯔꯤꯕ ꯈꯨꯠꯁꯥꯗꯗꯨꯒ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯝꯄꯥꯛꯇ ꯕꯦꯔꯤ ꯊꯛꯑꯝꯕꯒꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅꯒ ꯐꯥꯔꯒ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧꯍꯟꯕꯗꯣ ꯄꯥꯃꯦꯜꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯗ ꯑꯩꯗꯤ ꯃꯊꯣꯡ ꯆꯥꯕ ꯑꯝꯇ ꯇꯧꯔꯛꯇꯕꯅꯤ ꯑꯗꯨꯏ ꯃꯤꯗꯣ ꯅꯨꯄꯤꯒꯁꯤꯅ ꯃꯃꯤꯠ ꯀꯥꯛꯂꯛꯄꯗ ꯉꯥꯏ ꯀꯣꯏꯈ꯭ꯔꯕꯅꯤ ꯊꯣꯝꯕꯅ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯅꯧꯀ ꯏꯁꯣꯈꯩ ꯇꯨꯔꯦꯜꯗ ꯊꯨꯟ ꯊꯣꯛꯂꯒ ꯆꯣꯡꯗꯔꯤꯀꯥꯟꯗ ꯃꯥꯗꯤ ꯉꯟꯇꯥꯅ ꯄꯥꯈꯪ ꯐꯥꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯂꯦꯝꯁꯤꯟꯅꯕ ꯋꯥꯈꯜ ꯇꯥꯕ ꯃꯤꯒ ꯁꯥꯔꯗꯅ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯊꯣꯏꯕꯤꯒ ꯀꯣꯏꯅꯩꯅꯣ ꯈꯪꯗꯦꯅꯦ ꯄꯥꯝꯃꯨꯏꯅꯦ ꯊꯣꯏꯕꯤꯗꯣ ꯑꯗꯨꯅꯦ ꯑꯩꯁꯦ ꯉꯛꯇꯕ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯇꯣꯏꯕ ꯈꯨꯜ ꯂꯩꯀꯥꯏꯅ ꯉꯝꯕꯁꯦ ꯐꯩ ꯃꯔꯝ ꯃꯣꯛꯏꯅ ꯊꯥꯒꯠꯂꯤꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯉꯝꯕꯒꯤ ꯃꯇꯧ ꯇꯝꯖꯧ ꯀꯥꯏꯅ ꯆꯩꯁꯤꯜꯂꯛꯏꯅꯤꯅꯦ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯉꯝꯕꯒꯤ ꯃꯇꯧ ꯇꯝꯃꯨ ꯃꯤꯒꯤ ꯃꯆꯥꯗꯤ ꯍꯣꯠꯅꯕ ꯀꯜꯂꯤ ꯋꯥꯈꯜ ꯇꯥꯏꯗ ꯍꯥꯏꯔꯤꯅꯤ ꯑꯗꯨꯏ ꯃꯤꯗꯣ ꯕꯣꯔꯥꯗ ꯍꯟꯖꯤꯜꯂꯒ ꯎꯃꯪꯗ ꯂꯧꯊꯣꯛꯈ꯭ꯔꯁꯤꯔꯣ ꯑꯁꯤ ꯍꯥꯏꯅ ꯄꯥꯃꯦꯜꯒ ꯊꯣꯝꯕꯒꯗꯣ ꯉꯝꯕ ꯍꯥꯏꯔꯤꯕ ꯊꯣꯏꯕꯤꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯅ ꯁꯤꯊꯔꯤ ꯑꯗꯨꯕꯨ ꯅꯣꯡꯕꯥꯜ ꯃꯥꯗꯤ ꯃꯇꯥꯎ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯁꯤꯟꯕꯁꯨ ꯇꯧꯗ ꯋꯥꯈꯜ ꯋꯥꯅ ꯊꯣꯏꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯅꯣꯡꯕꯥꯜ ꯃꯥꯒꯤ ꯋꯥꯖꯕꯗꯨ ꯆꯤꯡꯎ ꯃꯥꯅ ꯎꯕꯤꯔꯕꯣꯏ ꯊꯣꯏꯕꯤ ꯃꯇꯥ ꯂꯤꯛꯂꯥꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯂꯝꯃꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝ ꯃꯃꯥꯅ ꯂꯥꯛꯂꯕꯗ ꯅꯣꯡꯕꯥꯜ ꯃꯆꯤꯟ ꯆꯤꯡꯂꯛ ꯅꯣꯛꯆꯩ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯥꯗꯤ ꯂꯥꯞꯇꯛꯅ ꯅꯣꯡꯕꯥꯜꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯥꯏꯊꯣꯡꯒꯗꯨ ꯁꯨꯛꯂꯞꯅ ꯑꯁ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯤ ꯃꯥꯒꯤ ꯅꯣꯡꯕꯥꯜ ꯍꯥꯏꯕꯁꯤ ꯂꯥꯏꯕ ꯇꯟꯖꯩꯗ ꯑꯩꯒꯤ ꯊꯣꯏꯕꯤ ꯂꯥꯛꯏꯍꯦ ꯅꯣꯡꯕꯥꯜꯒꯤ ꯋꯥꯗꯨꯗ ꯃꯇꯥꯎ ꯊꯣꯝꯕꯅ ꯑꯩꯒꯤ ꯊꯣꯏꯕꯤ ꯂꯥꯛꯑꯦ ꯀꯥꯏꯗꯅ ꯍꯔꯥꯎꯖꯔꯤ ꯑꯁꯤꯅ ꯑꯃꯨꯛ ꯇꯊꯤ ꯉꯥꯡꯂꯒ ꯊꯝꯕꯤꯔꯝꯃꯅꯤ ꯃꯥꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯑꯩꯗꯤ ꯀꯩꯁꯨꯝ ꯈꯟꯕꯤꯗꯦ ꯃꯥꯒꯤ ꯈꯣꯟꯖꯦꯜꯕꯨ ꯇꯥꯖꯔꯕꯗꯤ ꯌꯥꯔꯦ ꯄꯥꯃꯦꯜꯅ ꯏꯕꯣ ꯅꯪꯇ ꯉꯥꯡꯂꯝꯕ ꯑꯣꯏꯔꯗꯤ ꯐꯩ ꯅꯪ ꯉꯥꯡꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯉꯥꯡꯂꯝꯗꯣꯏꯅꯤ ꯅꯃꯥꯟꯅꯕ ꯑꯉꯧꯕꯁꯦ ꯐꯥꯖꯤꯜꯂꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯂꯦꯝꯗꯦ ꯈꯔ ꯂꯦꯝꯕ ꯇꯝꯃꯨ ꯂꯩꯀꯥꯏꯒꯤ ꯅꯆꯟ ꯑꯁꯤꯗ ꯀꯔꯟ ꯇꯥꯅꯤꯅ ꯇꯥꯔꯤꯕ ꯅꯣꯏꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯀꯥꯏꯅ ꯉꯥꯡꯂꯝꯗꯣꯏꯅꯤꯅꯦ ꯊꯣꯝꯕꯅ ꯑꯋꯣꯏꯕ ꯄꯨꯟꯁꯤꯁꯦ ꯊꯣꯏꯕꯤꯒꯤ ꯈꯣꯟꯊꯤꯗ ꯆꯥꯕꯗ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯊꯣꯏꯕꯤꯗꯨ ꯃꯇꯥ ꯂꯤꯛꯂꯥꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯅꯣꯡꯕꯥꯜ ꯇꯍꯥ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯖꯤꯛ ꯑꯁꯥꯎꯕ ꯃꯇꯧ ꯎꯠꯇꯨꯅ ꯀꯩꯅꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯅꯪ ꯀꯩ ꯈꯜꯂꯤꯒꯦ ꯑꯩꯒꯤ ꯋꯥꯐꯝꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯇꯥꯕ ꯄꯥꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯩꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯅꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ ꯑꯩꯅ ꯄꯤꯈ꯭ꯔꯤꯕ ꯄꯥꯎꯈꯨꯝꯗꯨꯅ ꯑꯩꯒꯤ ꯑꯔꯦꯞꯄ ꯄꯥꯎꯈꯨꯝꯅꯤ ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕ ꯑꯩꯅ ꯅꯐꯝꯗꯒꯤ ꯇꯥꯅꯤꯡꯂꯤꯕ ꯄꯥꯎꯈꯨꯝꯗꯣ ꯄꯤꯔꯛꯑꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯪꯅ ꯇꯥꯅꯤꯡꯂꯤꯕ ꯄꯥꯎꯈꯨꯝꯗꯣ ꯇꯥꯕ ꯐꯪꯅꯤ ꯈꯜꯂꯨꯔꯅꯨ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯀꯅꯥ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯁꯤꯐꯥꯎ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯀꯟꯁꯤꯟꯗꯨꯅ ꯏꯀꯥꯏꯗꯕꯒꯤ ꯅꯇꯧ ꯎꯠꯂꯤꯕ ꯑꯩꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯅꯪꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯊꯣꯏꯕꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯑꯃꯨꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯅꯪꯁꯦ ꯍꯥꯏꯔꯒ ꯀꯔꯤ ꯂꯩꯒꯦ ꯈꯟꯗꯈꯩ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯇꯁꯦꯡꯅ ꯍꯩꯅꯗꯦ ꯑꯩ ꯑꯩꯉꯣꯟꯗ ꯇꯥꯊꯤꯅꯁꯨ ꯆꯩꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯅꯁꯥꯅ ꯈꯪꯅ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯑꯁꯨꯝꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯅꯨꯄꯥ ꯅꯍꯥ ꯀꯣꯟꯁꯤꯟꯅꯕꯁꯦ ꯑꯩ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯏꯀꯥꯏ ꯑꯗꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯒꯝ ꯆꯠꯈꯤ ꯃꯇꯥ ꯂꯤꯛꯂꯥꯁꯨ ꯅꯣꯡꯕꯥꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯊꯣꯏꯕꯤꯒꯤ ꯇꯨꯡꯗ ꯏꯟꯅꯈꯤ ꯇꯥ ꯅꯣꯡꯕꯥꯜꯁꯦ ꯅꯪꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤꯗ ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯅꯨꯡꯁꯤ ꯁꯃꯥꯏ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯪꯅ ꯇꯥꯊꯤ ꯆꯩꯔꯁꯨ ꯑꯗꯨꯝ ꯃꯣꯃꯣꯟꯅ ꯅꯪꯒꯤ ꯃꯤꯁꯩ ꯄꯨꯝꯕ ꯇꯥꯔꯒ ꯂꯩꯕ ꯉꯝꯃꯤ ꯑꯩꯗꯤ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯕꯒ ꯄꯣꯛꯄꯤꯔꯨꯅꯨ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯗꯨꯗ ꯃꯃꯥꯏꯗꯣ ꯁꯍꯨꯟ ꯇꯣꯞꯂꯕꯅꯤ ꯑꯩꯒ ꯇꯥꯡꯉꯝꯃꯒ ꯃꯔꯤ ꯂꯩꯅꯩ ꯈꯪꯅ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯅꯣꯡꯃꯗꯤ ꯃꯥ ꯑꯩꯒꯤ ꯈꯨꯕꯥꯛ ꯆꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪꯁꯨ ꯑꯗꯨꯝꯅꯗꯤ ꯇꯧꯒꯅꯨꯍꯦ ꯀꯩꯒꯤ ꯇꯧꯗꯕ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯃꯥ ꯑꯩꯒꯤ ꯈꯨꯕꯥꯛ ꯆꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯦꯜ ꯄꯥꯏꯕ ꯃꯆꯥꯅꯤ ꯃꯥꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯔꯅꯤ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯗꯨꯒꯨꯝꯅꯗꯤ ꯈꯜꯂꯝꯃꯣꯏꯍꯦ ꯇꯥ ꯅꯣꯡꯕꯥꯜꯗꯤ ꯁꯦꯜ ꯄꯥꯏꯕ ꯃꯆꯥ ꯑꯣꯏꯔꯁꯨ ꯌꯥꯝ ꯆꯝꯖꯕꯅꯤ ꯅꯣꯡꯃꯗ ꯑꯩꯗꯤ ꯁꯦꯜ ꯄꯥꯏꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯅꯥꯄꯜꯒ ꯇꯧꯗꯕꯅꯤ ꯌꯥꯔꯦ ꯕꯦꯝ ꯌꯥꯝ ꯊꯥꯒꯠꯂꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ
ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯑꯅꯝ ꯌꯥꯝ ꯀꯜꯂꯤ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦ ꯍꯣ ꯃꯗꯨ ꯄꯨꯝꯕ ꯃꯥꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥꯗ ꯑꯣꯏꯅ ꯂꯩꯒꯗꯕ ꯈꯪꯉꯕ ꯍꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯡꯉꯝꯕꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯊꯣꯏꯕꯤꯒ ꯅꯨꯡꯁꯤꯅꯖꯕ ꯉꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯉꯝꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯏꯕꯤ ꯊꯣꯏꯕꯤ ꯎꯕꯗ ꯍꯩꯃ ꯑꯩꯒꯤ ꯏꯃꯧ ꯂꯥꯛꯂꯤꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯐꯤꯗꯥ ꯑꯁꯤꯗ ꯐꯝꯃꯨꯁꯦ ꯊꯣꯏꯕꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯏꯃꯧ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯆꯥꯅꯤ ꯏꯃꯥ ꯁꯤꯡꯖꯨꯒ ꯂꯩꯔꯨꯒꯦ ꯌꯥꯔꯅꯤꯗ ꯏꯃꯥ ꯂꯩꯔꯨꯔꯅꯨ ꯌꯥꯗꯦ ꯌꯥꯗꯦ ꯏꯃꯥ ꯂꯩꯔꯨꯒꯦ ꯀꯨꯏꯔꯣꯏ ꯏꯕꯨꯡꯉꯣꯁꯨ ꯏꯃꯨꯡꯗ ꯂꯩꯕꯅꯤ ꯏꯃꯥ ꯀꯧꯊꯣꯔꯛꯀꯦ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯉꯝꯕ ꯉꯝꯕ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯉꯝꯕ ꯏꯃꯧ ꯊꯣꯏꯕꯤ ꯂꯥꯛꯂꯤꯌꯦ ꯉꯝꯕꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯊꯣꯏꯕꯤ ꯂꯤꯛꯂꯥꯅꯁꯨ ꯌꯧꯔꯛꯏ ꯍꯣꯏ ꯌꯧꯔꯛꯏ ꯇꯥ ꯉꯝꯕ ꯅꯣꯏ ꯋꯥꯔꯤ ꯁꯥꯔꯝꯃꯣ ꯏꯃꯥ ꯁꯤꯡꯖꯨ ꯂꯩꯔꯨꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯂꯤꯛꯂꯥꯁꯨ ꯇꯥ ꯉꯝꯕ ꯏꯇꯥꯒ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯖꯔꯣ ꯑꯩ ꯇꯥ ꯉꯝꯕ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯑꯀꯣꯏꯕꯁꯦ ꯌꯦꯡꯂꯨꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯤꯛꯂꯥ ꯃꯇꯥ ꯊꯣꯏꯕꯤꯒ ꯉꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯁꯅꯨ ꯈꯟꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯪꯈꯣꯜ ꯂꯩꯔꯤꯕꯗꯣꯝꯗ ꯆꯠꯈꯤ ꯉꯝꯕ ꯇꯞꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ ꯊꯣꯏꯕꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯁꯦꯟꯐꯝꯗꯨ ꯊꯤꯜꯂꯩꯔꯣ ꯊꯤꯜꯂꯩꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯐꯝꯁꯤꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯅ ꯐꯤ ꯇꯦꯛ ꯇꯦꯛ ꯁꯥꯔꯒ ꯇꯨꯡꯁꯤꯟꯕ ꯁꯦꯜ ꯈꯔꯗꯨꯒ ꯑꯩꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯀꯥꯏꯊꯣꯛꯄꯒꯤ ꯁꯦꯜꯗꯨꯒꯅꯤ ꯉꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯝ ꯎꯠꯇꯨꯅ ꯊꯣꯏꯕꯤ ꯅꯍꯥꯛ ꯂꯩꯔꯝꯕꯅ ꯑꯩꯅ ꯉꯁꯤ ꯃꯤꯔꯛ ꯇꯤꯟꯗꯨꯅ ꯏꯍꯩ ꯇꯝꯕ ꯉꯝꯖꯕꯅꯤꯀꯣ ꯅꯪꯅꯒꯤꯗꯃꯛ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯅꯪꯒꯤ ꯂꯃꯟꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯕ ꯉꯝꯒꯗꯕꯅꯣ ꯈꯪꯗꯦ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯇꯥꯡꯉꯝꯕ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯇꯥꯡꯉꯝꯕꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯩꯒꯤ ꯏꯍꯩ ꯇꯝꯕꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯁꯨ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯕ ꯌꯥꯔꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯍꯦꯛ ꯑꯣꯏꯕꯒ ꯑꯩꯈꯣꯏꯅꯤꯁꯨ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯑꯩꯒꯤꯗꯃꯛ ꯋꯥꯖꯔꯛꯂꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ ꯊꯣꯏꯕꯤ ꯉꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯀꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯉꯝꯕꯅ ꯀꯨꯏꯔꯔꯣꯏꯗ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡ ꯌꯧꯒꯗꯕ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯥꯏꯒꯦ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯅꯪꯕꯨ ꯉꯥꯏꯒꯦ ꯇꯥꯉꯝꯕ ꯑꯁꯨꯝꯅ ꯊꯣꯏꯕꯤꯁꯨ ꯉꯝꯕꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤ ꯆꯥꯛ ꯊꯣꯡꯂꯤ ꯃꯕꯣꯛ ꯃꯤꯂꯩꯅ ꯃꯁꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯉꯝꯕꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯁꯦꯜ ꯄꯤꯅꯕ ꯊꯤꯜꯂꯨꯅꯤꯗꯣ ꯊꯤꯜꯂꯨꯔꯕꯣ ꯊꯤꯜꯂꯨꯔꯦꯕꯣ ꯉꯁꯥꯏ ꯑꯕꯣꯛꯇ ꯍꯥꯏꯔꯝꯂꯒ ꯆꯠꯂꯤꯗꯨꯗꯤ ꯀꯥꯎꯔꯕꯣ ꯍꯩꯃ ꯀꯥꯎꯊꯣꯛꯂꯨꯔꯦꯅꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤꯔ ꯀꯔꯤꯅೋ ꯄꯪꯀꯥꯎꯗ ꯀꯥꯎꯒꯟꯕ ꯑꯃ ꯇꯧꯔꯤ ꯑꯩꯁꯦ ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯉꯝꯕ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯀꯌꯥ ꯀꯩꯗꯧꯗꯦꯀꯣ ꯅꯪꯅ ꯍꯧꯖꯤꯛ ꯃꯥꯒꯤꯗꯃꯛ ꯑꯍꯤꯡ ꯇꯨꯝꯗ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯒ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯥꯕꯨ ꯃꯍꯩ ꯇꯝꯍꯟꯕꯤꯔꯤ ꯑꯗꯨꯕꯨ ꯍꯌꯦꯡꯅꯦ ꯃꯥꯅ ꯃꯇꯤꯛ ꯆꯥꯔꯕ ꯀꯥꯟꯗ ꯏꯁꯨꯕꯨ ꯃꯥꯅ ꯃꯤꯔꯥꯏꯕꯤꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯕꯣꯛꯇꯤ ꯋꯥꯗꯕ ꯉꯝꯗꯦ ꯑꯗꯨꯝꯅ ꯇꯧꯔꯣꯏꯗ ꯑꯕꯣꯛ ꯇꯥꯉꯝꯕꯗ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯕ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯁꯛꯅꯤ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯒꯅꯤ ꯍꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯄꯤꯒꯅꯤ ꯑꯩ ꯃꯥꯕꯨ ꯊꯥꯖꯩꯌꯦꯕꯣ ꯃꯥꯅꯕꯨ ꯏꯁꯨꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯄꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯑꯩꯗꯤ ꯅꯪꯒꯤ ꯉꯝꯕ ꯍꯥꯏꯕꯗꯨꯗꯒꯤ ꯀꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯃꯁꯛ ꯀꯌꯥꯝ ꯅꯥꯞꯄ ꯑꯃ ꯂꯩꯕꯗꯣ ꯀꯔꯤꯌꯦ ꯃꯃꯤꯡꯗꯨꯕꯣ ꯍꯦ ꯅꯪꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯣ ꯅꯣꯡꯕꯥꯜꯂꯣ ꯍꯣꯏꯅꯦ ꯅꯣꯡꯕꯥꯜꯗꯣ ꯃꯥꯅ ꯍꯦꯟꯅ ꯄꯥꯝꯖꯩꯀꯣ ꯑꯕꯣꯛꯇꯤ ꯌꯥꯔꯦꯕꯣ ꯑꯗꯨꯒꯤ ꯃꯤꯗꯣ ꯄꯜꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯅꯣꯡꯕꯥꯜ ꯀꯥꯏꯅ ꯍꯩꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯣꯡꯕꯥꯜ ꯄꯜꯂꯒ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯍꯦꯛ ꯄꯜꯂꯛꯄꯒ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯑꯣ ꯄꯜꯂꯔꯣꯏ ꯏꯁꯨꯅ ꯁꯥꯎꯅꯤꯡꯂꯕꯗꯤ ꯑꯕꯣꯛꯅꯦ ꯄꯜꯂꯔꯣꯏꯒꯦ ꯑꯗꯨ ꯑꯣꯏꯗꯤ ꯅꯣꯡꯕꯥꯜꯗꯣ ꯌꯥꯝ ꯉꯥꯎꯖꯩꯀꯣ ꯍꯣ ꯑꯕꯣꯛꯅ ꯅꯣꯡꯕꯥꯜꯗꯣ ꯌꯥꯝ ꯉꯥꯎꯖꯔꯒꯅ ꯑꯕꯣꯛ ꯍꯦꯛ ꯀꯣꯏꯅꯔꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯅꯦ ꯍꯅꯨꯊꯪꯗ ꯏꯔꯥꯡ ꯌꯥꯝ ꯇꯧꯔꯨꯅꯨꯀꯣꯕ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯍꯩ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ ꯃꯁꯤꯗꯤꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯃꯍꯩ ꯇꯝꯍꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯉꯝꯕ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯈꯟꯕꯒꯤ ꯊꯧꯔꯝꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯅꯕ ꯈꯜꯂꯛꯂꯝꯃꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯊꯣꯏꯕꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯅ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯉꯁꯤꯗꯤ ꯃꯪ ꯐꯥꯎꯅꯔꯦ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯅꯄꯥꯜꯗꯒꯤꯅꯤ ꯊꯣꯏꯕꯤ ꯅꯪ ꯂꯩꯔꯝꯕꯅ
ꯑꯩꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯖꯕꯅꯤ꯫ ꯉꯝꯕꯅ ꯍꯔꯥꯎꯖꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯃꯥꯁꯨ ꯍꯔꯥꯎꯖꯩ꯫ ꯁꯤꯗꯒꯤꯗꯤ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯔꯒ ꯂꯩꯈ꯭ꯔꯅꯤꯅꯦ꯫ ꯂꯩꯈ꯭ꯔꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯌꯨꯝꯗ ꯑꯃꯨꯛꯃꯨꯛꯇꯤ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯇꯣꯏꯅ ꯎꯅꯕ ꯐꯪꯂꯔꯣꯏꯅꯦꯀꯣ? ꯐꯪꯂꯔꯣꯏ꯫ ꯑꯗꯣ ꯑꯩꯅ ꯌꯨꯝ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯎꯅꯕꯗꯤ ꯌꯥꯅꯤꯗ꯫ ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯅꯪꯅ ꯀꯣꯅꯨꯡꯗ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯎꯅꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯁꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄꯒꯤ ꯀꯞꯄꯅꯤ꯫ ꯑꯗꯨꯒꯤꯕꯨ ꯀꯞꯍꯧꯅꯕ꯭ꯔꯣ ꯑꯉꯥꯎꯕꯤꯁꯤꯗꯤ? ꯑꯩꯅ ꯀꯣꯅꯨꯡꯗ ꯂꯩꯈ꯭ꯔꯁꯨ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯎꯅꯗꯣꯏꯁꯤꯅꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯕꯗꯤ ꯅꯠꯇꯦ꯫ ꯅꯪꯒ ꯇꯣꯏꯅ ꯎꯅꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯑꯩꯁꯨ ꯋꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯆꯠꯇꯕꯗꯤ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯤꯅ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯔꯕꯅꯤꯅ꯫ ꯑꯗꯨꯗ ꯉꯝꯕ, ꯃꯣꯏꯒꯤ ꯀꯣꯅꯨꯡꯗꯣ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯌꯦ꯫ ꯐꯖꯕꯤ ꯃꯈꯣꯏ ꯎꯔꯒ ꯅꯪ ꯑꯩꯕꯨꯗꯤ ꯀꯥꯎꯈꯤꯅꯨꯀꯣ꯫ ꯍꯦꯔꯥ, ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯀꯥꯎꯗꯣꯏꯅꯣ? ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯊꯣꯏꯕꯤ꯫ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥ ꯀꯌꯥ ꯂꯩꯖꯔꯝꯁꯅꯨ, ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯣꯏꯕꯤꯗꯒꯤ ꯍꯦꯟꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯀꯣꯅꯨꯡꯒꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯅꯪꯉꯣꯟꯗ ꯃꯤꯇꯥꯔꯛꯂꯕꯗꯤ, ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯒꯅ ꯑꯩꯒꯤꯗꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤ ꯂꯩꯖꯔꯦꯅ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯦꯡꯕ ꯑꯗꯨꯝꯅ ꯍꯥꯏꯒꯗ꯭ꯔꯥ? ꯍꯥꯏꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯂꯥꯟꯃꯤ ꯑꯣꯏꯔꯗꯧꯕꯅꯤꯅ ꯊꯥꯒꯤ ꯁꯦꯜ ꯐꯪꯂꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯁꯨ ꯑꯃꯨꯛ ꯂꯨꯍꯣꯡꯅꯕ ꯇꯧꯕ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯑꯅꯤ ꯑꯗꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯍꯔꯥꯎꯅ ꯋꯥꯔꯤ ꯇꯧꯔꯤꯕꯗꯨ ꯅꯣꯡꯕꯥꯜꯅ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯅꯣꯡꯕꯥꯜ ꯃꯥꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯤ ꯊꯣꯏꯕꯤꯅ ꯅꯣꯛꯅ ꯍꯔꯥꯎꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯃꯊꯃꯣꯏ ꯑꯗꯨꯗ ꯐꯥꯎꯖꯩ꯫ ꯄꯥꯃꯦꯜ, ꯅꯪꯅ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯌꯦꯡꯂꯒ ꯁ꯭ꯋꯥꯏꯗ ꯅꯥꯄꯤꯔꯒ ꯆꯦꯟꯗꯅ ꯂꯩꯔꯤꯕꯅꯤꯅꯦ ꯍꯥ? ꯏꯕꯣ ꯅꯪꯁꯤꯗꯤ ꯇꯜꯂꯤ꯫ ꯅꯨꯄꯥꯅ ꯇꯧꯗꯧꯅ ꯀꯞꯆꯦꯠꯄ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯈꯣꯝꯕ ꯃꯇꯥꯎ ꯅꯣꯡꯕꯥꯜꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯣꯞ ꯊꯥꯗꯨꯅ, ꯏꯇꯥꯎ ꯌꯥꯔꯦ, ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕꯤ ꯃꯥꯒꯤꯗꯃꯛ ꯑꯗꯨꯝꯅ ꯅꯃꯤꯠꯇꯒꯤ ꯅꯥꯄꯤ ꯇꯥꯕ ꯍꯧꯅꯗꯦ꯫ ꯅꯪꯅ ꯊꯣꯏꯕꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯅꯪꯅ ꯊꯣꯏꯕꯤꯕꯨ ꯐꯅꯌꯥꯝꯅ ꯅꯨꯡꯁꯤꯔꯁꯨ ꯊꯣꯏꯕꯤꯅꯗꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯈꯪꯕꯤꯒꯗꯕ ꯂꯩꯇꯦ꯫ ꯃꯁꯤꯗ ꯊꯣꯏꯕꯤꯒꯤꯁꯨ ꯃꯔꯥꯜ ꯂꯩꯇꯦ꯫ ꯃꯥꯁꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯀꯅꯥ ꯑꯃ ꯂꯩꯕꯒꯤ ꯏꯇꯥꯎꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨ ꯃꯥꯅ ꯃꯤꯔꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯅꯪ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ꯫ ꯅꯪꯒꯤꯁꯨ ꯃꯄꯨ ꯃꯥꯅ ꯇꯝꯂꯝꯕ ꯀꯅꯥ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ꯫ ꯅꯪꯅ ꯁꯨꯝ ꯇꯧꯕꯁꯤꯅ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯑꯌꯦꯠꯄ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯑꯌꯦꯠꯄ ꯄꯤꯈꯤꯕ ꯂꯩꯇꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯉꯝꯕꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯈꯤꯗꯦ꯫ ꯅꯪꯅ ꯑꯗꯨꯝ ꯑꯊꯤꯡꯕ ꯄꯤꯗ꯭ꯔꯕꯁꯨ ꯅꯪꯒꯤꯁꯦ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯌꯦꯠꯄ ꯀꯧꯏ꯫ ꯅꯪꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯍꯥꯏꯕꯗ ꯊꯣꯏꯕꯤꯅ ꯇꯥꯗ꯭ꯔꯕꯅꯤ, ꯉꯝꯕꯒꯤꯗꯃꯛ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯒꯨꯝꯅ ꯁꯨꯝ ꯂꯩꯔꯤꯕꯁꯤꯕꯣ? ꯄꯨꯝꯅꯃꯛ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯑꯩ ꯇꯁꯦꯡꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯥꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯑꯩꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯊꯃꯣꯏ ꯑꯁꯤꯅ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯔꯣꯏ, ꯃꯥꯕꯨꯗꯤ ꯀꯥꯎꯒꯦ ꯍꯥꯏꯕ ꯉꯝꯗꯦ꯫ ꯇꯁꯦꯡꯅ ꯑꯩ ꯃꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯥ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯊꯣꯏꯕꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯊꯣꯏꯕꯤꯗꯤ ꯑꯩꯒꯤꯅꯤ, ꯑꯩ ꯈꯛꯇꯒꯤꯅꯤ, ꯅꯣꯡꯕꯥꯜ ꯑꯩ ꯈꯛꯇꯒꯤ꯫ ꯊꯣꯝꯕꯅ, ꯎꯔꯦ, ꯃꯥꯒꯤ ꯋꯥ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕ ꯈꯨꯗꯤꯡ ꯊꯣꯏꯕꯤꯗꯤ ꯑꯩꯒꯤꯅꯤ, ꯑꯩ ꯈꯛꯇꯒꯤꯅꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯐꯧꯗ꯭ꯔꯗꯤ ꯌꯥꯗꯕꯁꯤ ꯃꯉꯥꯏ꯫ ꯄꯥꯃꯦꯜꯅ, ꯏꯇꯥꯎ, ꯅꯪꯅ ꯊꯣꯏꯕꯤ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯊꯣꯏꯕꯤꯁꯤ ꯐꯥꯔꯁꯤꯔꯣ? ꯑꯗꯨꯝꯅ ꯇꯧꯗ꯭ꯔꯗꯤ ꯅꯪꯒꯤ ꯑꯣꯏꯕ ꯍꯥꯏꯗꯨꯗꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯦ꯫ ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯕꯨ ꯐꯥꯗꯣꯏꯅꯣ? ꯃꯥ ꯃꯁꯥꯅ ꯌꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ꯫ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞꯇꯣ ꯑꯩ ꯉꯥꯏꯈꯤꯅꯤ꯫ ꯊꯣꯡꯕꯅ, ꯉꯥꯏꯔꯣꯏꯕꯣ, ꯍꯌꯦꯡ ꯍꯅꯨꯔꯒ ꯅꯈ꯭ꯋꯥꯡ ꯑꯗꯨ ꯀꯣꯜꯂꯒ ꯅꯃꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯊꯦꯡꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯍꯦꯛ ꯉꯥꯏꯔꯒ ꯂꯩꯔꯣ꯫ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯔꯒꯅ ꯐꯥꯔꯁꯤꯁꯨ ꯌꯥꯗꯦ꯫ ꯅꯪꯅ ꯇꯧꯔꯤꯕ ꯁꯤ ꯌꯧꯁꯤꯜꯂꯗꯤ ꯑꯩ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯝꯕ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫
ngambana konungda lanmi oiduna leikrabada thoibi numit khuding ngambabu adumak ningsingduna ngambabu halakpa wana ngairami chairak asida nongba thoibi gi maphamda nungsi phongdokpa thoibi gi matung ko inaba thoibi hoigi thongalda thoibi bu lumba adumak toina laklammi ngasi su nongba magi sanazaba mataw ani aduga thoibi hoigi thongal aduda lumduna thoibi na mangolda lagjak saklibadu lona yengi nongba aigi thoibi se waramlani koimankre mana ngasai lagjak saklini toribse haying aigi nakta leirakanadi aigi thoibi se thabak manamta suhal makut tamnaga pijagani thombana maagi manakta leirakanda kainasu haisaba sari hoi hoi hayengnya ngambagi manakta leirakanda ngambana maina makut tamnaga pijarasani adaidi I karakanina chummu sumdroina haise nangdi pangdaba mikithini na sumaina lummaga khariek matung khare ina tawrine thoibidi adum ngambagi oigi tab adaidi nangna bora khaw azawam yalaga sorok lamjawda thoibi na kucha chalani nasila tumbaduda kinsina thilaktringaida tumile thiya som ho atumba sinsina hairibi singse asengma summa ngaktan hayengda ngai nangna bora khaw ma yalaga sorok lamjawda tagadab adubudi yengudana aigi yarakta pop tarakladawni tanjaduda tunglomdagi meleina hai kana ni noibo lumduna thoibibu yenglamba nongbal amadi mataw ahumdu khangprek khangna thombana huima hai karino nya nungthil sida dukthina khanglibudubu karigino noi ahumna aigi thongal sida pakthadana leiramlibase karigino nakhoi gise ai singnai noi gise aigi isu thoibi lumba lakpa maliko masil khra yangba thombana asumna sat hekta khummi ahoibo aikhoi tang nongbalna thoibi lumusena thoibi lumba lai nongban ikai bai karibu as nang sidi do ikai na male ni sudu pasya sida ko isu sia isu gi mai thong si ubada layoi khrabana pu do ningsing lai adu ngai na pu na ibulum balak pa do na ho na ningsing lai adu isu gi ming du bo nongbal hai bro nongbal hai bane bo isu di masak phajari ba sabal na marol lama sung phiral sari ba nupa da nupa mali lum hek lawi awat pa amate hek leiti isu se abok ti isu se odok na ngausa khreda ko pamel nongbal gi manako maya du da tapna noi thoibi hoi mabok sidi irak ayam tawine kari no ne noi ne sirol ga tawnari du na kari hainari no keshum haina de da bo sum abok syam phajei na hari ha ai bo adu budi kai no matam amada sak phajabada lamba tawbinaba miga leipontieda isa thagatpagi wadi nate khul leikaida me lei haiduna phajabada maming se ka kai khai salakliba mi ni aise kanagi nupa mayam sina aigi tungda lairen matunga in badawna ni ilakliba ai hak thak makhoi nupa masil phunabada makhong tekpa makhut tekpa ga yam yauna khraponi nabok aise leisari ngai mai tarakliba mi ni thombana yai he boxi wari punmu nungai do mal nongma beri masai ma thakminaraga wari tawsai babu abokna yabiroi tro hai adudi yai kai no beri masai emaga singai raga wari tawbasidi nabu aigi pamjabini nya noibu beri ga thakparo thaklabadi beri masai amta lalam gi ne abokna tanjadu da thoibina abo kaidoi do da wari nungai ra kansida kadom da gino masina mo thoibi nongbalda mamit phairap yengduna mabokta shwaida wathi ngangnaraga leidu kaigino law yumda changasi asi haina mabokpu singduna puki melei tung onthokduna hai ibungo hom nongma matang saba mada beri masai ma singlaga punsiko taningge ko ba wathi yangang hanu thangda hai si ai bu kaidu ke asi dieba nongbal nokmi thoibi na sangkhri badu yengduna lehowi nongmagi namitni thoibigi matalik la do taha thoibigi manakta laklammi ita ho ita leita salu musi nu pisibo ho ita thoibi tare asi haina imungdagi thoklaktuna haima ita aduda muk leptan leidu sarupudi imungda kok changau yadro nangbo kaino sorma pi ga holadana kaidawrage nangbo ho ne nangi nungai ba paw ba purakpa adugi tamning man khra chelakpagini aina sorma pi holise kai pau nungai bano haisi buita ho duburo haibu hairasirane kaino kok hairo mamal yam ka halanu ho duburo
ꯅꯣꯏ ꯇꯥꯉꯝꯕꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯍꯧꯔꯦꯌꯦ꯫ ꯍꯥ, ꯇꯥꯉꯝꯕꯕꯣ? ꯍꯣꯏ, ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯝꯂꯛꯄꯅꯤ꯫ ꯃꯣꯏꯒꯤ ꯃꯈꯥꯔꯣꯝꯒꯤ ꯏꯅꯦ ꯁꯥꯈꯤ ꯍꯣꯏꯗ ꯍꯪꯒꯥꯝ ꯂꯩꯕ ꯆꯠꯂꯨꯕꯗ ꯇꯥꯉꯝꯕꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦꯅ ꯀꯣꯏꯔꯥꯡ ꯂꯥꯡꯅꯍꯧꯋꯦꯌꯦ꯫ ꯑꯗ ꯅꯪꯉꯣꯟꯗ ꯇꯝꯅꯤꯡꯃꯟꯈ꯭ꯔꯗꯅ ꯑꯩꯁꯨ ꯐꯤ ꯁꯥꯔꯝꯕꯒ ꯇꯣꯛꯂꯒ ꯍꯦꯛꯇ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯇꯥꯉꯝꯕ ꯍꯣꯏꯗ ꯆꯠꯂꯨꯁꯤ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯀꯨꯏꯔꯦ ꯃꯥꯕꯨ ꯎꯈꯤꯗꯕ꯫ ꯃꯥꯁꯨ ꯑꯩꯕꯨ ꯁꯣꯏꯗꯅ ꯎꯅꯤꯡꯂꯝꯒꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯁꯤ ꯂꯣꯏꯁꯤꯜꯂꯣ꯫ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯀꯦꯁꯤꯜꯂꯣ꯫ ꯍꯣꯔꯦꯟ ꯅꯪ ꯎꯕꯗ ꯇꯥꯉꯝꯕꯅ ꯂꯣꯡꯀꯦꯟ ꯀꯦꯟꯅꯕ꯫ ꯆꯣꯍꯦ, ꯀꯦꯗ꯭ꯔꯁꯨ ꯌꯥꯏ꯫ ꯑꯩ ꯀꯩꯁꯨꯝ ꯀꯦꯅꯤꯡꯗꯦ꯫ ꯂꯥꯎ ꯆꯠꯂꯁꯤ꯫ ꯑꯕꯣꯛꯁꯨ ꯌꯨꯝꯗ ꯂꯩꯇꯦ, ꯑꯗꯨꯅ ꯌꯨꯝꯁꯦ ꯊꯣꯡ ꯑꯃꯨꯛꯇ ꯂꯣꯟꯁꯤꯜꯂꯝꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯌꯨꯝꯖꯥꯎ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯃꯇꯥ ꯂꯤꯛꯂꯥꯒ ꯂꯣꯏꯅꯅ ꯉꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯉꯝꯕ ꯍꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯈꯔ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯂꯥꯅ "ꯀꯅꯥ ꯀꯅꯥꯅꯣ ꯁꯤꯅ?" "ꯑꯩꯁꯨ ꯈꯪꯗꯦ꯫ ꯇꯥꯉꯝꯕꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯔꯖꯥꯠꯂꯣ? ꯅꯨꯄꯤꯒꯁꯨ ꯌꯥꯎꯏꯅꯤ ꯃꯣꯏꯒꯤꯁꯦ꯫ ꯀꯣꯅꯨꯡꯒꯤ ꯃꯤꯒ ꯑꯣꯏꯔꯖꯥꯠꯂꯣ?" ꯑꯁꯤ ꯍꯥꯏꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯃꯤ ꯑꯇꯣꯞꯄ ꯂꯩꯔꯝꯕꯗꯨꯗ ꯐꯠ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯨꯃꯥꯡ ꯃꯁꯤꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯥꯏꯕꯤ ꯃꯥꯁꯨ ꯂꯤꯛꯂꯥꯒ ꯊꯣꯏꯕꯤꯒ ꯂꯥꯛꯂꯤꯕꯗꯨ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯕꯨ ꯃꯁꯛ ꯈꯪꯗꯕꯒꯨꯝꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯂꯝꯗꯦ꯫ "ꯀꯩꯅꯣ ꯅꯣꯏ ꯅꯅꯦꯝꯄꯣꯛꯁꯦ ꯅꯍꯥꯟꯈꯩꯗꯤ ꯅꯪ ꯂꯥꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯧ ꯊꯣꯏꯕꯤ ꯀꯩꯅ ꯌꯥꯝ ꯇꯧꯗꯥꯏꯅꯦ? ꯑꯗꯨꯒ ꯉꯁꯤꯅ ꯅꯪꯒꯁꯦ ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯕ ꯃꯤꯗꯧ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ?" "ꯈꯪꯗꯦꯗ ꯑꯩꯁꯨ꯫ ꯃꯤ ꯑꯇꯣꯞꯄꯁꯨ ꯌꯥꯝ ꯂꯩ, ꯍꯜꯂꯁꯤꯔꯩꯗ." "ꯅꯪꯕꯨ ꯇꯥꯉꯝꯕ ꯌꯥꯝ ꯎꯅꯤꯡꯉꯦ ꯀꯥꯏꯅꯒ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯎꯅꯔꯒ ꯍꯟꯁꯤ." "ꯃꯤ ꯑꯇꯣꯞꯄꯁꯨ ꯌꯥꯝ ꯂꯩ, ꯇꯜꯂꯦꯗ. ꯀꯣꯟꯅ ꯑꯣꯏꯅ ꯎꯅꯔꯒꯦ." ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯒ ꯂꯤꯛꯂꯥꯒꯗꯣ ꯆꯪꯁꯤ ꯀꯗꯥꯏ ꯆꯪꯂꯣꯏꯁꯤ ꯀꯗꯥꯏ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯉꯝꯕ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯑꯦ ꯊꯣꯏꯕꯤ, ꯂꯤꯛꯂꯥ, ꯅꯣꯏꯅꯤ ꯂꯥꯛꯏꯔꯣ?" ꯂꯤꯛꯂꯥꯅ "ꯍꯣꯏ, ꯂꯥꯏꯅꯤ ꯇꯥꯉꯝꯕ." ꯊꯣꯏꯕꯤ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯉꯝꯕ ꯃꯍꯥꯛꯄꯨ ꯎꯖꯕꯗ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯉꯝꯕ ꯊꯣꯏꯕꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯊꯣꯏꯕꯤꯕꯨ ꯎꯕꯗ ꯃꯥꯏꯊꯣꯡ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯀꯔꯤꯁꯨ ꯇꯥꯗꯅ "ꯂꯥꯛꯑꯣ ꯁꯤꯗ, ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯣ." ꯉꯝꯕꯒꯤ ꯃꯇꯥꯎ ꯑꯃꯅ "ꯀꯅꯥꯅꯣ ꯃꯣꯏ ꯑꯅꯤꯗꯤ?" "ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯅꯨꯄꯤ ꯉꯥꯛꯇꯅꯤ." ꯂꯥꯡꯂꯦꯟ ꯁꯅꯥꯅ "ꯃꯣꯏ ꯑꯅꯤꯗꯤ ꯃꯁꯛ ꯀꯌꯥꯝ ꯐꯖꯩꯅ." ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯋꯥꯗꯨꯗ ꯂꯩꯕꯤꯅ ꯁꯠ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯐꯖꯕꯒꯤ ꯋꯥꯗꯤ ꯃꯣꯏꯗꯒꯤ ꯏꯕꯦꯝꯃꯅ ꯗꯃꯥꯗ ꯍꯦꯜꯂꯤꯗ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯐꯖꯒꯦ ꯐꯖꯕꯗ ꯏꯕꯦꯝꯃꯒꯤ ꯈꯖꯥꯏ ꯅꯥꯝꯃ ꯌꯧꯕ ꯖꯥꯠ ꯅꯠꯇꯦ." "ꯏꯃꯥꯅ ꯅꯨꯡꯁꯤꯗꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦ ꯇꯧꯔꯤꯁꯦ." "ꯑꯁꯦꯡꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯏꯃꯥꯅ ꯄꯪꯊꯥ ꯊꯥꯒꯠꯄꯒꯤ ꯅꯠꯇꯦ. ꯑꯁꯦꯡꯕ ꯌꯥꯝ ꯐꯖꯩꯕꯨ ꯏꯆꯥꯗꯤ. ꯑꯩꯗꯤꯅꯦ ꯏꯆꯥꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯏꯃꯧꯗꯨ ꯃꯣꯏꯅꯤꯡꯂꯤꯕꯅꯤ." ꯂꯥꯡꯂꯦꯟ ꯁꯅꯥ ꯂꯥꯏꯕꯤꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯅ ꯅꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯥꯗꯤ ꯂꯥꯏꯕꯤꯅ ꯂꯥꯡꯂꯦꯟ ꯁꯅꯥꯗ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯉꯝꯕꯒꯤ ꯃꯇꯥꯎ ꯑꯃꯅ "ꯏꯆꯜ ꯑꯅꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ?" "ꯑꯩꯒꯤꯅ ꯂꯤꯛꯂꯥ ꯀꯧꯏ, ꯃꯗꯨꯒ ꯃꯥꯒꯤꯅ ꯊꯣꯏꯕꯤ ꯀꯧꯏꯕꯣ." ꯉꯝꯕꯅ "ꯂꯤꯛꯂꯥ, ꯊꯣꯏꯕꯤ, ꯃꯣꯏꯁꯤꯡꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ, ꯈꯪꯅꯧ꯫ ꯃꯥꯒꯤꯅ ꯂꯣꯌꯥ, ꯃꯥꯒꯤꯅ ꯇꯣꯝꯃꯩ, ꯃꯈꯣꯏꯅꯤꯃꯛ ꯑꯩꯒ ꯂꯥꯟꯃꯤ ꯑꯣꯏꯃꯤꯟꯅꯕ ꯅꯕꯨꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤꯅ ꯂꯥꯡꯂꯦꯟ ꯁꯅꯥ, ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯉꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯤ." "ꯇꯥꯉꯝꯕ, ꯅꯣꯏ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤꯈꯩꯁꯦ ꯐꯕꯨꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯁꯦꯊꯣꯛ ꯆꯥꯊꯣꯔꯛꯄꯗ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ, ꯂꯥꯏꯔꯕꯤ ꯌꯥꯝ ꯃꯥꯜꯂꯤ." ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯋꯥꯗꯨꯗ ꯂꯤꯛꯂꯥ ꯃꯇꯥ ꯊꯣꯏꯕꯤꯗ ꯂꯨꯅ ꯁꯤꯔꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ "ꯃꯁꯛ ꯁꯛꯇꯥꯁꯤꯒ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯍꯦꯛ ꯃꯥꯟꯈꯩ, ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯔ ꯁꯤꯖꯤꯜꯂꯒ ꯃꯃꯥꯏ ꯃꯃꯤꯠꯀꯁꯦ ꯐꯖꯅꯕ ꯍꯥꯏꯗꯅ ꯇꯩꯁꯦꯠ ꯅꯥꯟꯁꯤꯜꯂꯒ ꯌꯥꯝ ꯐꯖꯩ ꯁꯤꯅꯤꯅꯦ ꯃꯥꯅ ꯈꯟꯖꯔꯤꯁꯦ." "ꯏꯃꯥꯒꯤ ꯉꯝꯕ, ꯅꯪꯒꯤ ꯃꯔꯨꯞ ꯍꯣꯏ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯁꯅꯥ ꯍꯣꯏꯁꯦ ꯈꯨꯜꯒꯤ ꯐꯖꯕ ꯌꯦꯡꯕ ꯑꯣꯏꯅ ꯀꯣꯏꯕ ꯄꯨꯕꯤꯔꯨꯆꯣꯅꯦ. ꯏꯁꯤꯡ ꯆꯥꯏꯕꯤꯒ ꯂꯩꯕꯗꯣ ꯌꯦꯡꯍꯜꯂꯨꯆꯣꯅꯦ ꯅꯪꯕꯣ." ꯂꯥꯡꯂꯦꯟ ꯁꯅꯥ ꯍꯔꯥꯎꯅ "ꯇꯥꯉꯝꯕ, ꯅꯣꯏ ꯈꯨꯜꯁꯦ ꯏꯁꯤꯡ ꯆꯥꯏꯕꯤꯒ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ?" "ꯂꯩ. ꯃꯐꯝꯒꯗꯣ ꯈꯨꯐꯖꯕ ꯇꯧꯖꯥꯠꯅꯤ, ꯅꯪ ꯎꯔꯗꯤ ꯉꯛꯅꯤ." "ꯍꯥ, ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯌꯦꯡꯕ ꯆꯠꯂꯁꯤ. ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ. ꯂꯥꯛꯑꯣ ꯆꯠꯂꯁꯤ." "ꯆꯠꯁꯤ ꯂꯥꯛꯑꯣꯕ." ꯑꯁꯤ ꯍꯥꯏꯅ ꯉꯝꯕꯒꯤ ꯃꯈꯨꯠꯀꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯃꯇꯧ ꯑꯗꯨ ꯂꯥꯏꯕꯤꯗꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯥꯗꯤ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯅ ꯆꯤꯡꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ ꯈꯝꯕꯟꯕ ꯐꯥꯎꯖꯩ꯫ "ꯍꯣꯏꯗ ꯅꯪꯅꯤꯗ, ꯅꯪ ꯁꯤꯃ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦꯍꯦ." "ꯍꯣ, ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯉꯥꯏꯉꯝꯖꯗꯕꯗꯣ." ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠ ꯑꯗꯨꯅ ꯉꯝꯕꯗ ꯁꯦꯠꯀ ꯊꯥꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯀꯨꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ "ꯈꯟꯅꯗꯦ, ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯐꯖꯕ ꯃꯐꯝ ꯃꯌꯥꯝꯁꯦ ꯌꯦꯡꯍꯟꯒꯦ. ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯀꯣꯏꯊꯔꯨꯔꯁꯤ." ꯑꯁꯤ ꯍꯥꯏꯅ ꯉꯝꯕ ꯊꯣꯏꯕꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯂꯥꯡꯂꯦꯟ ꯁꯅꯥꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯇꯧꯔꯒ ꯃꯇꯥꯎꯁꯤꯡ ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯂꯥꯏꯕꯤꯁꯨ ꯂꯤꯛꯂꯥꯒ ꯊꯣꯏꯕꯤꯒꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫
ꯃꯪꯒꯣꯜꯁꯦ ꯌꯥꯝ ꯆꯥꯏꯔꯦ ꯋꯥ ꯑꯝꯇ ꯁꯤꯠꯇꯣꯛꯀꯦ ꯂꯥꯏꯕꯤꯒꯤ ꯋꯥꯇꯥꯗꯨꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯤꯛꯂꯥꯁꯨ ꯇꯨꯃꯤꯟ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯀꯩꯅꯣ ꯅꯣꯏ ꯇꯥꯡꯉꯝꯕꯅ ꯇꯧꯏꯗꯨꯕ ꯅꯪꯒꯁꯤ ꯃꯤꯇꯣꯞ ꯇꯧꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅꯒ ꯀꯧ ꯉꯥꯡꯗꯦ ꯍꯥꯏꯕ ꯑꯩꯅ ꯉꯛꯏꯗꯤ ꯃꯣꯏ ꯃꯃꯥꯗꯨꯅꯤꯅꯦ ꯅꯪꯒꯁꯦ ꯃꯁꯛ ꯁꯨꯈꯪ ꯈꯪꯅꯗꯕ ꯃꯤꯗꯧꯅꯒ ꯍꯟꯅꯐꯥꯎ ꯌꯦꯡꯉꯛꯇꯦ ꯍꯥꯏꯕ ꯏꯇꯥ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅꯗꯤ ꯀꯩꯅ ꯎꯕ ꯐꯪꯂꯨꯗ꯭ꯔꯕꯒꯤꯗꯣ ꯃꯥꯕꯨ ꯎꯖꯕ ꯐꯪꯂꯅꯤ ꯈꯟꯅ ꯀꯌꯥꯗ ꯍꯔꯥꯎꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯕꯨ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧ ꯋꯥꯡꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯅ ꯊꯧꯁꯥꯗꯕ ꯃꯇꯧ ꯎꯠꯂꯛꯄꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯅꯪꯒꯤ ꯇꯥꯡꯉꯝꯕꯗꯣ ꯀꯣꯅꯨꯡꯗ ꯂꯩꯔꯨꯕꯗꯒꯤ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯔꯝꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯗꯨꯃꯁꯨ ꯀꯩꯅꯣ ꯃꯥꯅ ꯇꯥꯡꯉꯝꯕꯗ ꯇꯧꯏꯗꯨꯕꯣ ꯈꯨꯄꯥꯛꯅꯒ ꯊꯥꯗꯅ ꯃꯈꯨꯠꯇꯒ ꯄꯥꯏꯗꯅ ꯅꯨꯄꯥꯗꯤ ꯌꯥꯝ ꯍꯦꯡꯉꯣ ꯆꯨꯗ꯭ꯔꯥ ꯑꯗꯨ ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯇꯥꯡꯉꯝꯕꯗꯨꯁꯨ ꯅꯪ ꯂꯩ ꯅꯪꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯒ ꯈꯟꯗꯈꯩ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯈꯩ ꯑꯗꯨꯝ ꯌꯥꯏꯅꯦ ꯊꯣꯏꯕꯤꯒ ꯂꯤꯛꯂꯥꯒꯅ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤꯕꯗꯣ ꯅꯣꯡꯕꯥꯜ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯎꯔꯝꯃꯤ ꯄꯥꯃꯦꯜꯅ ꯅꯣꯏ ꯊꯣꯏꯕꯤꯁꯦ ꯉꯝꯃꯣꯏꯗ ꯆꯠꯂꯨ ꯃꯥꯜꯂꯦ ꯃꯥꯒꯤ ꯉꯝꯕꯗꯣ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯑꯦ ꯍꯥꯏꯕꯅꯤ ꯊꯣꯝꯕꯅ ꯑꯣꯏꯔꯝꯅꯤ ꯉꯝꯕ ꯎꯅꯕ ꯆꯠꯂꯨꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯎꯅꯔꯨꯗꯕꯒꯤ ꯁꯨꯝ ꯎꯅꯔꯕ ꯑꯣꯏꯔꯝꯒꯅꯤꯗ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯎꯅꯖꯁꯅꯨ ꯃꯥꯅ ꯉꯝꯕꯒ 100ꯔꯛ ꯎꯅꯒꯦꯔꯥ 100ꯔꯛ ꯎꯅꯒꯦꯔꯥ ꯊꯣꯏꯕꯤꯗꯤ ꯑꯩ ꯈꯛꯇꯒꯤ ꯑꯗꯨꯝ ꯑꯣꯏꯒꯗꯕꯅꯤ ꯅꯥꯀꯣꯡ ꯏ ꯇꯥꯔꯦꯍꯦ ꯇꯥꯕꯗ ꯋꯥꯁꯤꯜꯂꯛꯏ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯃꯥꯒꯤ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯃꯨꯛ ꯇꯥꯅꯤꯡꯗꯕ ꯑꯩ ꯑꯅꯤ ꯁꯨꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯉꯝꯕ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯊꯣꯏꯕꯤꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯂꯝꯗꯦ ꯊꯣꯏꯕꯤ ꯉꯝꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯣꯏꯕꯤ ꯃꯅꯤꯡ ꯑꯗꯨꯗ ꯐꯤ ꯁꯨꯅ ꯉꯝꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯉꯝꯕꯅ ꯍꯟꯗꯛ ꯑꯩꯉꯣꯟꯗ ꯎꯠꯂꯛꯂꯤꯕ ꯊꯧꯁꯥꯗꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯅ ꯀꯣꯅꯨꯡꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯑꯩꯒ ꯎꯅꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯇꯦ ꯑꯩꯅ ꯎꯅꯁꯤ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯨꯔꯁꯨ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯅ ꯍꯦꯛꯇ ꯎꯅꯁꯤ ꯌꯥꯔꯛꯇꯦ ꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯦ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯂꯤꯛꯂꯥ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯁꯤ ꯀꯗꯥꯏ ꯆꯠꯁꯤ ꯍꯥꯏꯅꯣ ꯏꯇꯥ ꯂꯥꯛꯇ ꯂꯥꯛꯑꯣ ꯆꯠꯂꯒ ꯈꯪꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯂꯤꯛꯂꯥ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯤꯡꯗꯨꯅ ꯈꯨꯜꯒꯤ ꯄꯥꯠ ꯃꯄꯥꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯎꯔꯦ ꯊꯣꯏꯕꯤꯁꯨ ꯉꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯂꯥꯡꯂꯦꯟ ꯁꯅꯥꯅ ꯉꯥꯊꯗꯨꯅ ꯄꯥꯠ ꯃꯄꯥꯜ ꯑꯗꯨꯗ ꯋꯥꯔꯤ ꯇꯧꯔꯤꯕꯗꯣ ꯈꯪꯂꯦ ꯃꯍꯥꯛ ꯃꯇꯥ ꯂꯤꯛꯂꯥꯅ ꯃꯥꯕꯨ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯔꯝ ꯊꯣꯏꯕꯤ ꯇꯞꯅ ꯉꯥꯟꯕꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯉꯝꯕꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯊꯣꯏꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯣꯏꯕꯤ ꯄꯥꯠ ꯃꯄꯥꯁꯤꯗ ꯉꯝꯕꯅꯤ ꯅꯨꯄꯤꯁꯤꯒ ꯀꯩꯗꯧꯔꯝꯂꯤꯕ ꯍꯩꯃ ꯀꯩꯅꯣ ꯏꯕꯦꯝꯃ ꯑꯁꯤꯛꯄꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯤ ꯈꯛ ꯂꯩꯔꯕꯗꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯅ ꯀꯔꯤꯕꯨ ꯑꯣꯏꯗꯧꯔꯤꯒꯦ ꯉꯝꯕ ꯁꯤ ꯅꯨꯄꯤꯁꯦ ꯅꯍꯥꯟꯃꯨꯛ ꯅꯣꯏꯗ ꯂꯥꯛꯄꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯉꯝꯕ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯅꯪꯒ ꯃꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯀꯩ ꯃꯔꯤꯅꯣ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯎꯊꯣꯛꯅ ꯀꯨꯞꯊꯅ ꯍꯪꯂꯦꯗ ꯑꯩꯅ ꯍꯥꯏꯁꯤ ꯈꯨꯝꯕ ꯉꯝꯕ ꯅꯨꯄꯤꯁꯤꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯀꯩ ꯃꯔꯤꯅꯣ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃꯅꯤ ꯊꯣꯏꯕꯤ ꯃꯤꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡꯗꯅ ꯊꯨꯝꯍꯠꯅ ꯑꯗꯨꯒ ꯑꯩꯅ ꯀꯅꯥ ꯑꯩꯅ ꯅꯪꯒꯤ ꯀꯅꯥꯗꯣ ꯉꯝꯕ ꯊꯣꯏꯕꯤ ꯅꯪ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤ ꯋꯥꯔꯤꯗꯣ ꯃꯪꯂꯥꯟ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯎ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛ ꯂꯩ ꯑꯩ ꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯑꯅꯨ ꯅꯪꯅ ꯁꯨꯝꯅ ꯋꯥꯈꯜ ꯍꯣꯡꯈꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯈꯤꯕ ꯅꯪꯒꯤꯗꯃꯛ ꯋꯥꯖꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯃꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯅꯐꯝꯗꯒꯤ ꯇꯥꯗꯕ ꯑꯣꯏꯔꯦꯀꯣ ꯅꯪꯅ ꯏꯐꯝꯗ ꯍꯥꯏꯈꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯥꯠ ꯑꯣꯏꯔꯝꯂꯕꯀꯣ ꯅꯪꯕꯨ ꯊꯥꯖꯔꯨꯕ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯑꯩꯅ ꯉꯁꯤ ꯁꯩꯗꯥꯁꯤ ꯐꯪꯕꯅꯦ ꯉꯝꯕ ꯁꯤ ꯅꯨꯄꯤꯁꯦ ꯅꯪꯒꯥꯅ ꯀꯣꯏꯅꯔꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯂꯣꯏꯔꯦꯍꯦ ꯁꯤꯕꯨ ꯅꯨꯄꯤꯅꯤꯅ ꯀꯣꯏꯔꯤꯕ ꯅꯪꯅꯦꯅ ꯉꯛꯈ꯭ꯔꯦ ꯑꯩꯗꯤ ꯑꯁ ꯑꯩꯁꯨ ꯇꯤꯡꯉꯥꯎ ꯂꯩꯉꯥꯎ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯨꯗ ꯀꯣꯏꯔꯨꯕꯅꯤꯗ ꯑꯗꯨꯕꯨ ꯑꯩꯒ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯦ ꯈꯪꯉꯕꯣ ꯑꯣ ꯑꯗꯨꯅꯔꯣ ꯑꯩ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯝꯂꯤꯕꯁꯦ ꯑꯣ ꯃꯥꯗꯤꯅꯦ ꯑꯩꯅ ꯅꯪꯒ ꯍꯦꯛ ꯅꯨꯡꯁꯤꯅꯈꯤ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩ ꯏꯁꯥꯅ ꯈꯛꯅ ꯃꯥꯒ ꯂꯩꯅꯔꯝꯕ ꯃꯔꯤ ꯄꯨꯝꯕ ꯊꯥꯗꯠꯈ꯭ꯔꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯅ ꯍꯥꯏꯗ꯭ꯔꯤꯗꯣ
ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯈꯪꯂꯕ꯭ꯔꯣ ꯂꯥꯡꯂꯦꯟ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯇꯧ ꯎꯠꯇꯨꯅ ꯏꯕꯦꯝꯃ ꯅꯆꯦ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎꯁꯦ ꯍꯥꯟꯅ ꯅꯪꯒ ꯇꯥꯉꯝꯕꯒ ꯃꯔꯤ ꯂꯩꯅꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯇꯥꯉꯝꯕꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯇꯥꯉꯝꯕꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯦ ꯈꯜꯂꯅꯨ ꯅꯪꯕꯨ ꯄꯥꯝꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯕ ꯃꯥꯕꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯨꯌꯦꯡꯉꯥꯎꯕꯤ ꯁꯥꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯗꯤ ꯊꯣꯏꯕꯤ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯂꯥꯡꯂꯦꯟ ꯁꯅꯥ ꯍꯟꯗꯤ ꯊꯣꯏꯕꯤꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯉꯥꯡꯂꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯒꯦꯗꯤ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯁꯨꯃꯥꯏꯅꯒ ꯃꯤꯅ ꯎꯅꯔꯤꯉꯩꯗ ꯂꯥꯛꯇꯅꯒ ꯇꯧꯔꯤꯁꯦ ꯑꯩ ꯑꯣꯏꯔꯗꯤ ꯅꯨꯄꯥꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯇ꯭ꯔꯦ ꯊꯑꯣꯏ ꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯅꯤ ꯌꯥꯔꯦ ꯊꯣꯏꯕꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯃꯔꯤ ꯑꯃꯇ ꯂꯩꯅꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯤ ꯍꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯅꯪ ꯑꯩ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯊꯧ ꯇꯥꯔꯝꯂꯔꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯒꯤ ꯊꯥꯛ ꯌꯧꯅꯕ ꯑꯩꯅ ꯁꯦꯝꯕꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯇꯤꯛ ꯆꯥꯔꯦ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯥ ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯕꯗ ꯐꯖ ꯐꯖꯅ ꯉꯥꯡꯉꯨ ꯅꯪꯅꯒꯤ ꯀꯔꯤ ꯇꯧꯕꯤꯔꯗꯅ ꯑꯗꯨꯝꯅ ꯉꯥꯡꯂꯤꯕꯅꯣ ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯕꯅꯤꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯈꯤꯕꯁꯤꯡꯗꯣ ꯅꯪꯗꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯗꯕ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯗꯕ ꯍꯥꯏꯔꯤꯗꯣ ꯑꯗꯨꯅꯤ ꯅꯄꯨꯟꯁꯤꯗꯣ ꯆꯟꯅꯐꯝ ꯈꯪꯗꯅ ꯃꯥꯡꯒꯗꯕꯗꯒꯤ ꯅꯕꯦꯝꯃꯩꯅ ꯑꯋꯥ ꯑꯅꯥꯊꯤꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯁꯦꯜ ꯇꯥꯜꯂꯒ ꯅꯪꯕꯨ ꯁꯦꯝꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕꯤꯔꯗꯅ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯏ ꯅꯪꯉꯣꯟꯗ ꯊꯥꯗꯈꯤꯕ ꯑꯩꯒꯤ ꯏꯔꯜꯁꯤꯡꯗꯣ ꯅꯪꯉꯣꯟꯗ ꯊꯥꯗꯔꯕꯒꯤ ꯃꯍꯨꯠ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯗ ꯀꯠꯊꯣꯛꯂꯝꯕꯅ ꯍꯦꯟꯅ ꯃꯍꯩ ꯐꯪꯂꯝꯒꯅꯤꯌꯦ ꯇꯥꯡꯉꯝꯕ ꯃꯥꯅ ꯅꯪꯉꯣꯟꯗ ꯁꯦꯜ ꯀꯌꯥꯝ ꯊꯥꯗꯔꯈꯤꯒꯦ ꯃꯥꯒꯤ ꯁꯦꯜꯁꯤꯡꯗꯣ ꯁꯤꯡꯗꯣꯛꯈꯣ ꯅꯪꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯁꯨ ꯑꯩ ꯄꯤꯒꯦ ꯃꯥꯒꯨꯝꯕꯤ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯅ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯍꯟꯕ ꯑꯩꯗꯤ ꯃꯤꯅ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯥꯒꯤ ꯁꯦꯜꯗꯣ ꯁꯤꯡꯗꯣꯛꯈꯤꯁꯤ ꯊꯣꯏꯕꯤ ꯅꯪꯅꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯃꯗꯨꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯒꯅ ꯑꯩꯅ ꯄꯤꯔꯛꯀꯅꯤ ꯑꯗꯨꯅ ꯌꯥꯔꯦ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯁꯤ ꯇꯥꯔꯦꯗꯅ ꯂꯦꯡꯈ꯭ꯔꯣ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤ ꯈꯟꯅꯍꯧꯒꯦ ꯆꯠꯄꯤꯈ꯭ꯔꯣ ꯌꯥꯝ ꯌꯦꯠꯂꯅꯨ ꯇꯥꯡꯉꯝꯕ ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯐꯝꯂꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯅ ꯂꯥꯡꯂꯦꯟ ꯁꯅꯥꯅ ꯉꯝꯕꯕꯨ ꯁꯤꯡꯗꯨꯅ ꯄꯨꯈꯤ ꯊꯣꯏꯕꯤ ꯉꯁꯥꯏꯈꯩ ꯈꯥꯡꯖꯤꯜꯂꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯂꯝꯃꯤ ꯂꯤꯛꯂꯥꯁꯨ ꯃꯊꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯇꯥ ꯏꯇꯥ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯁꯥꯒꯠꯆꯔꯨꯕ ꯃꯪꯂꯥꯟ ꯄꯨꯝꯕ ꯃꯥꯅ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯍꯟꯕꯤꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯝꯕ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯏꯇꯥ ꯀꯞꯀꯅꯨ ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯅꯣ ꯃꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯏꯇꯥꯕꯨ ꯃꯤꯔꯥꯏꯔꯝꯕꯗꯤꯅꯦ ꯃꯥꯒꯤ ꯃꯥꯡꯖꯕꯅꯤ ꯃꯥꯒꯤꯗꯃꯛꯇ ꯀꯞꯄ ꯍꯧꯅꯗꯦ ꯊꯣꯏꯕꯤ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯑꯩ ꯀꯞꯂꯔꯣꯏ ꯏꯇꯥ ꯑꯩ ꯀꯞꯂꯔꯣꯏ ꯀꯔꯤꯒꯤ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯀꯞꯀꯅꯤ ꯄꯨꯛꯁꯦꯜ ꯂꯦꯞꯄ ꯉꯝꯗꯕ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯀꯞꯀꯗꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯏꯇꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯃꯥꯒ ꯅꯨꯡꯁꯤ ꯋꯥꯏ ꯊꯨꯡꯅꯍꯧꯗꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥ ꯃꯇꯥ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯇꯥ ꯊꯣꯏꯕꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯇꯧꯔꯤ ꯅꯨꯄꯥꯕꯨ ꯃꯥ ꯈꯛꯇꯔꯣ ꯃꯥꯅ ꯅꯪ ꯅꯠꯇꯕ ꯀꯅꯥꯃꯨꯛ ꯀꯣꯏꯈ꯭ꯔꯒ ꯀꯩꯗꯧꯕꯒꯤ ꯅꯪꯅ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯣꯏꯅ ꯍꯥꯏꯔꯤꯅꯣ ꯑꯗꯨꯝꯅ ꯇꯧꯔꯒ ꯃꯥꯅ ꯅꯄꯜ ꯀꯥꯟꯅꯕꯅꯤ ꯃꯥ ꯅꯠꯇꯕ ꯅꯨꯄꯥ ꯑꯝꯇ ꯐꯪꯗ꯭ꯔ ꯃꯥꯜꯂꯦ ꯀꯥꯏꯅꯒ ꯈꯟꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯈꯣꯏ ꯈꯥꯏꯁꯦ ꯀꯥꯟꯅꯗꯦꯗ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯇꯥ ꯅꯣꯡꯕꯥꯜꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯧ ꯇꯥꯅꯤꯡꯗꯦ ꯀꯣꯏꯇꯥ ꯋꯥꯊꯤ ꯉꯥꯡꯅꯨ ꯋꯥꯊꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯉꯝꯕꯗꯒꯤꯗꯤ ꯇꯥ ꯅꯣꯡꯕꯥꯜꯅ ꯗꯃꯥꯗ ꯍꯦꯜꯂꯤ ꯀꯩꯅꯣ ꯐꯕ ꯇꯥ ꯅꯣꯡꯕꯥꯜꯗꯒ ꯅꯪꯅ ꯂꯩꯔꯕꯗꯤ ꯏꯕꯦꯝꯃ ꯅꯪ ꯂꯥꯏꯕꯛ ꯐꯕꯤ ꯀꯩꯗꯣ ꯑꯣꯏꯗꯣꯏꯅꯤꯅꯦ ꯄꯪꯒꯅꯣ ꯄꯪꯕꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯉꯣꯟꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯁ ꯌꯥꯔꯦ ꯇꯣꯛꯑꯣꯕ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯥꯅꯤꯡꯉꯣꯏ ꯅꯪꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯤꯡꯖꯨ ꯆꯥꯔꯨꯁꯦ ꯑꯩ ꯃꯣꯔꯣꯛ ꯑꯁꯥꯕ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯅꯪ ꯆꯥꯔꯨꯔꯣ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯗꯕꯒ ꯌꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯂꯤꯛꯂꯥꯅ ꯃꯇꯥ ꯊꯣꯏꯕꯤꯕꯨ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯕꯤ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯌꯨꯝꯁꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯤ ꯂꯩꯔꯕꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯑꯣ ꯇꯥꯔꯦ ꯀꯅꯥꯅꯣ ꯑꯁꯤ ꯍꯥꯏꯅ ꯃꯦꯂꯩ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯦꯂꯩ ꯉꯛꯅ ꯃꯗꯣꯝ ꯀꯔꯤꯅꯣ ꯈꯟꯖꯩ ꯂꯥꯏꯕꯤ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯁꯨ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯃꯥꯕꯨ ꯀꯧꯊꯣꯔꯛꯑꯣ ꯏꯁ ꯈꯣꯟꯗꯥꯁꯤꯗꯤ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯁꯨ ꯅꯨꯄꯤ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯁꯦ ꯏꯁꯨ ꯅꯨꯄꯤ ꯂꯩꯇꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯃꯕꯣꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯣ ꯃꯥ ꯃꯁꯥ ꯂꯩꯇꯦꯕ ꯐꯔꯦ ꯑꯗꯨꯗꯤ
ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯝꯃꯒꯦ ꯀꯩꯅꯣꯅꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯗꯨꯉꯩ ꯅꯁꯨ ꯅꯨꯄꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯍꯩ ꯇꯝꯕꯗ ꯁꯦꯜ ꯈꯔ ꯃꯇꯦꯡ ꯇꯧꯔꯛꯈꯤꯕꯗꯣ ꯃꯗꯨ ꯄꯤꯊꯣꯛꯀꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯁꯦꯜꯁꯤ ꯂꯧꯁꯤꯜꯂꯨ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯃꯦꯂꯩꯒꯤ ꯃꯈꯣꯡ ꯃꯅꯥꯛ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ ꯃꯥꯅ ꯑꯗꯨꯉꯩ ꯄꯤꯔꯛꯈꯤꯕ ꯁꯦꯜꯐꯝ ꯑꯗꯨꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯒꯠꯅ ꯑꯩꯅ ꯄꯤꯔꯕꯅꯤ ꯑꯗꯨꯒꯅꯦ ꯅꯁꯨ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯍꯜꯂꯛꯑꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯄꯠ ꯅꯨꯡꯁꯤꯅꯔꯤ ꯑꯗꯨꯅ ꯅꯁꯨ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯈꯔ ꯍꯥꯏꯌꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯒꯨꯝꯕꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯑꯃꯅ ꯑꯩꯒꯤ ꯃꯧ ꯑꯣꯏꯕ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯪꯅ ꯅꯁꯨ ꯅꯨꯄꯤꯗꯣ ꯋꯥꯈꯜ ꯇꯥꯅꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯣ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯁꯤꯒꯤ ꯑꯣꯏꯔꯦꯀꯣ ꯍꯥꯏ ꯕꯦꯝꯃ ꯁꯤꯁꯦ ꯅꯪꯒꯤ ꯁꯦꯜꯁꯦ ꯄꯨꯈꯣ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯇꯧꯈꯤꯕ ꯁꯦꯜ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯗꯦ ꯑꯗꯨꯒꯅꯦ ꯅꯪꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯕꯨ ꯅꯃꯧ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯤꯕꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯅꯆꯥꯅꯨꯄꯥꯗꯨꯗ ꯑꯩꯅꯁꯨ ꯏꯁꯨ ꯅꯨꯄꯤꯕు ꯊꯥꯖꯕ ꯄꯥꯝꯗꯦ ꯈꯪꯂꯕ꯭ꯔꯥ ꯑꯉꯥꯡ ꯃꯁꯦꯜ ꯃꯁꯥ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯖꯕꯒꯤ ꯑꯗꯨ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯒꯤ ꯋꯥ ꯑꯗꯨꯕꯨ ꯌꯥꯝ ꯐꯔꯦ ꯅꯣꯏꯅ ꯑꯩꯒꯤ ꯏꯁꯨꯕꯨ ꯅꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯗꯅ ꯍꯥꯏꯔꯛꯄ ꯑꯩꯅ ꯍꯦꯟꯅ ꯅꯣꯏꯒꯅꯦ ꯉꯥꯏꯁꯤꯟ ꯑꯣꯏꯅꯤꯡꯗꯦ ꯏꯁ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯁꯨ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯈꯪꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯃꯁꯨ ꯊꯥꯖꯕ ꯄꯥꯝꯗꯦ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯏ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯗ ꯇꯧꯔꯤꯁꯤ ꯅꯣꯛꯅꯤꯡꯂꯕꯗꯤ ꯅꯣꯛꯎ ꯀꯔꯤꯅꯣ ꯑꯩꯁꯨ ꯅꯣꯛꯅꯤꯡꯉꯤ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯡꯁꯤ ꯎꯕꯗ ꯍꯦ ꯀꯅꯥꯗꯅꯣ ꯅꯪꯅ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯗꯕ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ ꯅꯣꯏꯅ ꯃꯥꯅ ꯆꯥꯗꯅꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯃꯥꯅ ꯆꯥꯗ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯗ ꯍꯥꯏꯗꯧꯔꯤꯕ ꯑꯩꯗꯤ ꯏꯁꯨ ꯅꯨꯄꯤꯒꯤ ꯃꯄꯥꯜꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛ ꯃꯤ ꯑꯣꯏꯕ ꯉꯝꯖꯔꯤꯕꯗꯣ ꯑꯩꯒꯤ ꯏꯁꯨꯗꯒꯤ ꯁꯦꯜ ꯂꯧꯕ ꯌꯥꯕ ꯂꯧꯊꯣꯛꯂꯒ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯏꯁꯨꯕꯨ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯗꯅ ꯀꯦꯠꯂꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦ ꯅꯆꯥꯅꯨꯄꯥꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥ ꯑꯃꯗ ꯏꯁꯨ ꯅꯨꯄꯤꯕꯨ ꯊꯥꯖꯗꯨꯅ ꯅꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯀꯦ ꯏꯁ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯑꯃꯗ ꯅꯁꯨ ꯅꯨꯄꯤ ꯊꯥꯖꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯄꯒꯤ ꯁꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯛꯇ ꯉꯥꯡꯂꯦ ꯁꯦ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯥꯗꯤ ꯅꯁꯨ ꯅꯨꯄꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗ ꯐꯪꯂꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯌꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯅꯥꯄꯜ ꯀꯥꯅ ꯅꯈꯧ ꯄꯣꯡꯅ ꯅꯆꯥꯅꯨꯄꯥ ꯊꯥꯒꯠꯆꯔꯤꯕꯗꯣ ꯀꯣꯅꯨꯡꯗ ꯊꯨꯠ ꯂꯥꯎꯕ ꯂꯥꯟꯃꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤꯔꯣ ꯑꯗꯨꯁꯨ ꯅꯪꯅ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤꯅ ꯍꯥꯏꯖꯔꯤꯕ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯅ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯃꯍꯩ ꯇꯝꯍꯜꯂꯒ ꯑꯣꯏꯍꯟꯕꯤꯈꯤꯕꯗꯣ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯕꯨ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤꯁꯦ ꯂꯩꯔꯝꯕꯒꯤꯅꯤ ꯅꯆꯥ ꯅꯨꯄꯥꯗꯨꯅ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯖꯔꯤꯕꯗꯣ ꯇꯧꯕꯤꯃꯜ ꯈꯪꯗꯕꯤ ꯀꯔꯤ ꯑꯩꯕꯨ ꯇꯧꯕꯤꯃꯜ ꯈꯪꯗꯕꯤ ꯀꯥꯏꯗꯅ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤꯗꯨꯅ ꯏꯆꯥ ꯅꯨꯄꯥꯒꯤ ꯀꯔꯤꯕꯨ ꯇꯧꯕꯤꯔꯗꯅ ꯁꯦꯜ ꯈꯔ ꯇꯦꯛ ꯃꯇꯦꯡ ꯄꯥꯡꯂꯛꯄꯗꯨꯒꯤꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯃꯜ ꯈꯪꯗꯕꯤ ꯀꯥꯏꯅ ꯍꯥꯏꯖꯔꯤꯕꯗꯣ ꯑꯣ ꯁꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯁꯦꯜ ꯄꯤꯕ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯒꯦ ꯑꯩꯒꯤ ꯏꯆꯥꯅ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯔꯤꯕꯁꯤꯗꯤꯅꯦ ꯅꯁꯨ ꯅꯨꯄꯤꯒꯤ ꯃꯄꯥꯜꯗꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯑꯣꯏꯖꯈꯤꯕ ꯍꯣꯏ ꯕꯦꯝꯃ ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯅꯦ ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯃꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ ꯑꯗꯨꯕꯨꯅꯦ ꯁꯤꯃꯗꯤ ꯍꯥꯏꯒꯦ ꯑꯩ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕꯒꯤ ꯃꯍꯩꯗꯤ ꯅꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯅꯤ ꯁꯦ ꯅꯪꯅ ꯄꯨꯔꯛꯄ ꯁꯦꯜꯁꯦ ꯄꯨꯖꯈꯣ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯇꯧꯈ꯭ꯔꯕ ꯁꯦꯜꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯗꯦ ꯂꯧꯗ꯭ꯔꯒ ꯇꯣꯛꯎ ꯀꯩꯅꯣ ꯐꯅꯗꯨꯝ ꯐꯔꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯝꯒꯦ ꯅꯁꯨ ꯅꯨꯄꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤꯗꯣ ꯑꯩꯒꯤ ꯏꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯍꯜꯂꯛꯀꯅꯨ ꯈꯪꯂꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯦꯂꯩꯃꯥꯁꯨ ꯆꯠꯈ꯭ꯔꯤꯕ ꯂꯥꯏꯕꯤꯅ ꯇꯥꯔꯁꯅꯨ ꯍꯥꯏꯅ ꯍꯣ ꯑꯩꯒꯤ ꯏꯁꯨꯕꯨꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯍꯜꯂꯛꯑꯣꯏꯌꯦ ꯅꯪꯗꯨꯝ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯒꯤ ꯏꯁꯨꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯍꯜꯂꯛꯇꯅꯕꯗꯨꯝ ꯍꯣꯠꯅꯧ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯩꯒꯤ ꯏꯁꯨꯕꯨ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯀꯥꯏꯅ ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯨꯗꯅ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯏꯁꯨꯕꯨ ꯑꯐꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯆꯥꯎꯅ ꯂꯨꯍꯣꯡꯒꯦꯕ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯑꯩ ꯃꯤꯂꯩ ꯅꯠꯇꯦ ꯍꯦ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯇꯧꯕꯤꯃꯜ ꯈꯪꯗꯕꯁꯤꯡꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯃꯦꯂꯩ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯃꯃꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯗꯒꯤ ꯑꯍꯦꯟꯕ ꯀꯅꯥ ꯑꯃꯗ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯖꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯣꯡꯕꯥꯜꯅ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯖꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯏꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯖꯗꯨꯅ ꯃꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯕ ꯊꯣꯏꯕꯤ ꯃꯥꯅ ꯇꯥꯊꯤ ꯆꯩꯔꯁꯨ
ꯅꯣꯡꯕꯥꯜ ꯃꯥꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯤꯁꯩ ꯄꯨꯝꯕ ꯃꯃꯣꯟꯣꯛꯅ ꯇꯥꯗꯨꯅ ꯃꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯛꯄ ꯃꯇꯧ ꯀꯌꯥ ꯑꯁꯤꯅ ꯊꯣꯏꯕꯤꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯅꯣꯡꯕꯥꯜꯒꯤ ꯃꯐꯝ ꯑꯃ ꯀꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯤ ꯁꯨꯅ ꯁꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯌꯦꯡꯗꯨꯅ ꯉꯁꯤꯗꯤ ꯇꯥ ꯅꯣꯡꯕꯥꯜꯗꯣ ꯂꯥꯛꯇ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯤꯗ ꯍꯦꯛ ꯂꯩꯔꯝꯕꯅꯤ, ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯃꯥꯕꯨ? ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯥꯛꯇꯕ ꯅꯨꯃꯤꯠ ꯌꯥꯎꯗꯕꯅꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯃꯥꯅ ꯂꯥꯛꯇ꯭ꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯔꯤꯕꯁꯤꯅ? ꯑꯩꯒꯤꯁꯤꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯂꯤꯕ ꯍꯥꯏꯗꯨꯔꯅꯦ? ꯇꯨꯡꯂꯣꯝꯗꯒꯤ ꯃꯕꯣꯛ ꯃꯦꯂꯩꯅ "ꯑꯣ ꯃꯥꯅꯤ ꯃꯥꯅꯤ, ꯅꯪꯒꯤꯗꯣ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯏꯝꯅꯦ꯫ ꯑꯦ ꯑꯕꯣ, ꯑꯁ ꯈꯣꯏꯕꯣꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ, ꯑꯁ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ ꯑꯩ꯫ ꯅꯣꯡꯕꯥꯜꯗꯣ ꯃꯌꯨꯝ ꯆꯠꯂꯒ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯏꯁꯨ ꯊꯣꯏꯕꯤ ꯂꯨꯝꯕ ꯂꯥꯛꯇ꯭ꯔꯗꯤ ꯌꯦꯡꯗꯅ ꯑꯕꯣꯛ ꯍꯪꯉꯨꯁꯣꯔꯣ꯫ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯅꯨ ꯑꯕꯣ꯫ ꯋꯥꯊꯤ ꯅꯠꯇꯦꯍꯦ, ꯑꯁꯦꯡꯕꯅꯤ꯫ ꯏꯁꯨꯅ ꯉꯁꯥꯏꯗꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯞꯊ ꯏꯁꯨ ꯅꯣꯡꯕꯥꯜ ꯂꯥꯛꯄ꯭ꯔꯅ ꯌꯦꯡꯂꯤꯕꯗꯣ ꯑꯕꯣꯛꯁꯨ ꯂꯣꯏꯅ ꯎꯏꯅꯦ꯫ ꯑꯩ ꯌꯦꯡꯗꯦꯀꯣ ꯑꯕꯣ, ꯑꯕꯣꯛꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯈꯩ ꯈꯜꯂꯒ꯫ ꯈꯪꯖꯔꯤ ꯏꯕꯦꯝꯃ, ꯑꯩꯕꯨ ꯍꯥꯏꯖꯧꯗꯤ ꯃꯤꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯤꯉꯩ ꯁꯠ ꯌꯥꯖꯍꯧ꯫ ꯍꯌꯦꯡꯅꯦ ꯁꯣꯏ ꯂꯥꯛꯇꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒꯤꯒ ꯑꯣꯏꯈ꯭ꯔꯕꯗꯤ ꯅꯪ ꯇꯛꯁꯤ ꯁꯣꯟꯖꯍꯧ ꯁꯅꯤꯀꯣ꯫ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯖꯍꯧ, ꯅꯣꯡꯕꯥꯜꯒꯨꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯧ ꯂꯩꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯂꯩ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯩꯕꯨ ꯇꯥ ꯅꯣꯡꯕꯥꯜꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯌꯥꯈ꯭ꯔꯁꯤꯔꯅꯦ? ꯑꯩꯅ ꯊꯥꯏꯅ ꯃꯉꯣꯟꯗ ꯇꯥꯊꯤ ꯆꯩꯕꯤꯈꯤꯕꯁꯤꯡꯗꯨꯅ ꯑꯩꯁꯦ ꯃꯉꯣꯟꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯌꯥꯔꯦ ꯍꯥꯏꯕ ꯏꯀꯥꯏꯅ ꯁꯨꯝ ꯂꯩꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯑꯩꯅ ꯏꯀꯥꯏꯔꯤꯅꯦꯅ ꯁꯨꯝ ꯂꯩꯔꯒ ꯃꯥꯅ ꯑꯃꯨꯛ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯨꯛ ꯀꯣꯏꯈ꯭ꯔꯒꯅ ꯀꯝꯗꯧꯕ? ꯑꯁ ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯔꯦꯗ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯃꯤꯁꯛ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯄꯁꯤꯗꯤ ꯑꯩ ꯉꯥꯎꯔꯒ ꯆꯠꯇꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤ ꯅꯣꯡꯕꯥꯜꯒꯤ ꯅꯨꯡꯁꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯅꯣꯡꯕꯥꯜ ꯃꯥꯗꯤ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯌꯥꯕꯤꯔꯛꯄꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯜꯒꯤ ꯄꯥꯠ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯎꯅꯔꯤ꯫ ꯑꯅꯤꯗꯨ ꯎꯅꯔꯤꯕꯅꯤ ꯍꯥꯏꯅ ꯋꯥ ꯂꯥꯡꯗꯦ ꯉꯥꯡꯅꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯐꯝꯂꯤ꯫ ꯅꯣꯡꯕꯥꯜꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛꯅꯒ ꯁꯨꯃꯥꯏꯅ ꯅꯛꯅꯒ ꯐꯝꯕꯁꯤꯗꯤ ꯏꯁꯥꯒꯁꯦ ꯍꯔꯥꯎꯔꯤꯔ ꯀꯤꯔꯤꯔ ꯊꯛ ꯅꯤꯛꯏꯅꯦꯍꯦ꯫ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ? ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯋꯥꯒꯁꯦ ꯆꯕꯦꯡ ꯌꯥꯝ ꯉꯥꯡꯕꯅꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯀꯥꯟꯁꯤꯗꯅ ꯏꯀꯥꯏꯔꯤꯔ ꯀꯩꯅꯣ ꯃꯃꯥꯏꯒꯁꯦ ꯉꯥꯡꯁꯪ ꯉꯥꯡꯈꯩ, ꯋꯥ ꯃꯆꯦꯠ ꯑꯝꯇꯒ ꯉꯥꯡꯗꯦ ꯋꯥꯅꯤ꯫ ꯃꯁꯤꯗꯤ ꯑꯩ ꯅꯍꯥꯟ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯇꯥ ꯅꯣꯡꯕꯥꯜ, ꯍꯣꯏꯃ ꯀꯧꯔꯦ ꯃꯤꯉꯣꯟꯗ꯫ ꯑꯁ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ, ꯃꯤꯍꯨꯜꯒꯁꯦ ꯂꯣꯏ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯇꯥ ꯅꯣꯡꯕꯥꯜ, ꯍꯥꯎ ꯀꯩ ꯍꯥꯏꯒꯦ? ꯀꯩꯗꯧꯔꯒꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯗꯤ? ꯀꯩꯁꯨꯝ ꯇꯧꯗꯦ, ꯁꯨꯝ ꯑꯁ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯣꯛꯀ ꯉꯥꯎꯖꯩꯗ꯫ ꯑꯩꯒ ꯎꯅꯕꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ? ꯍꯩꯅꯩꯌꯦ, ꯀꯩꯒꯤ ꯍꯩꯅꯔꯣꯏꯗꯣꯏꯅꯣ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯗꯤ? ꯈꯪꯗꯦ, ꯑꯩ ꯏꯁꯥꯁꯦ ꯄꯪꯄꯥꯗ ꯄꯥꯈꯠꯂꯦ꯫ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯅꯨꯄꯤꯒ ꯅꯛꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯕꯒꯤꯔ ꯀꯩꯅꯣ ꯏꯁꯥꯁꯦ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯂꯣꯏꯔꯦ, ꯑꯩꯗꯤ ꯇꯥ ꯅꯣꯡꯕꯥꯜꯁꯦ ꯃꯃꯥꯏ ꯌꯥꯝ ꯀꯟꯕ꯭ꯔꯅ ꯈꯜꯂꯒ ꯅꯃꯥꯏ ꯌꯥꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯣꯏ, ꯑꯩꯁꯦ ꯃꯥ ꯌꯥꯝ ꯊꯥꯕ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯏꯀꯥꯏꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯅꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯌꯥꯕꯤꯔꯛꯄꯁꯦ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯃꯥꯡ ꯊꯛꯇ ꯑꯩꯅ ꯇꯥ ꯅꯣꯡꯕꯥꯜꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯉꯥꯡꯁꯈꯤꯕꯁꯤꯡꯗꯣ ꯇꯥ ꯅꯣꯡꯕꯥꯜ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯋꯥꯔꯧꯗꯦꯗ, ꯃꯗꯨꯗ ꯅꯪꯒꯤ ꯅꯔꯥꯜ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯗꯣ ꯏꯆꯦ, ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯅꯥꯆꯣꯝ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ, ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯁꯦꯝꯂꯛꯄ ꯅꯥꯆꯣꯝꯅꯤ꯫ ꯌꯥꯝ ꯐꯖꯩꯅ ꯅꯥꯆꯣꯝ ꯁꯦꯝꯕꯒ ꯌꯥꯝ ꯍꯩꯅ ꯇꯥ ꯅꯣꯡꯕꯥꯜꯗꯤ꯫ ꯍꯩꯕꯅꯤ, ꯑꯗꯣ ꯏꯆꯦ ꯂꯧꯁꯤꯜꯂꯣ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠꯀꯗꯨ ꯊꯛ ꯍꯦꯛ ꯅꯤꯛꯄ ꯃꯈꯩ ꯅꯥꯆꯣꯝꯕꯗꯨ ꯊꯣꯏꯕꯤꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯣꯡꯕꯥꯜ ꯇꯁꯦꯡꯅ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ꯫ ꯑꯗꯨꯝꯅꯒ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯐꯝꯕꯁꯤꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯍꯔꯥꯎꯕꯣꯏ ꯄꯥꯈꯠꯄꯣꯏ ꯏꯀꯥꯏꯕꯣꯏ ꯇꯧꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯗꯨ ꯊꯣꯏꯕꯤ ꯃꯆꯤꯜ ꯈꯨꯝꯗꯨꯅ ꯇꯨꯃꯤꯟ ꯅꯣꯛꯏ꯫ ꯅꯥꯆꯣꯝꯁꯦ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯇꯥ ꯅꯣꯡꯕꯥꯜꯅ ꯁꯦꯝꯂꯛꯂꯕꯅꯤꯅ ꯇꯥ ꯅꯣꯡꯕꯥꯜꯒꯤ ꯈꯨꯠꯃꯛꯅ ꯅꯥꯆꯣꯝꯁꯤꯁꯨ ꯑꯩꯒꯤ ꯅꯥꯞꯄꯗ ꯆꯤꯟꯕꯤꯔꯣ꯫ ꯉꯁꯤ ꯑꯩ ꯄꯥꯈꯠꯃꯟꯗꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯗꯅ꯫ ꯍꯩꯃ, ꯀꯩꯗꯧꯔꯒꯦ? ꯆꯤꯜꯂꯣꯗꯅ꯫ ꯍꯣꯏ, ꯆꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯏꯀꯥꯏꯅ ꯅꯥꯆꯣꯝ ꯑꯗꯣ ꯊꯣꯏꯕꯤꯒꯤ ꯅꯥꯞꯄꯗ ꯁꯠ ꯆꯤꯟꯁꯤꯟꯕꯤ꯫ ꯃꯇꯧ ꯑꯗꯣ ꯊꯣꯏꯕꯤꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ꯫ ꯍꯦꯟꯅꯁꯨ ꯅꯣꯡꯕꯥꯜꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯨꯝꯁꯨ ꯇꯧꯏ꯫
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯕ ꯂꯣꯏꯅꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯕꯨ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯆꯩꯔꯛꯁꯤꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯝꯕꯗꯨ ꯂꯥꯡꯂꯦꯟ ꯁꯅꯥꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯂꯦꯟꯕꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕ ꯑꯣꯏꯔꯝꯗꯨꯅ ꯉꯝꯕꯕꯨ ꯂꯥꯡꯂꯦꯟ ꯁꯅꯥꯅ ꯃꯤꯔꯥꯏꯔꯝꯗꯨꯅ ꯐꯝꯅꯥꯏꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯋꯥ ꯂꯦꯞꯅꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯃꯄꯥꯅ ꯉꯝꯕꯒꯨꯝꯕ ꯏꯁꯝ ꯁꯝꯕ ꯂꯥꯟꯃꯤ ꯑꯃꯒ ꯃꯆꯥꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯍꯥꯏꯕꯗꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯝꯕꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯄꯤꯔꯝꯃꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯉꯝꯕꯕꯨ ꯂꯥꯟꯃꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯉꯝꯕ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯉꯝꯕꯅ ꯂꯥꯟꯃꯤ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯔꯛꯇꯕꯗꯒꯤ ꯂꯥꯏꯔ ꯇꯥꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯉꯝꯕ ꯊꯣꯏꯕꯤꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯅꯤ ꯊꯣꯏꯕꯤꯅ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯈꯠꯂꯛꯄꯗ ꯉꯝꯕ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯉꯝꯕꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯆꯠꯈꯤꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯉꯝꯕꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯊꯣꯏꯕꯤ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯊꯣꯏꯕꯤ ꯇꯥꯁꯤꯟꯅꯗꯦ, ꯑꯃꯨꯛꯀꯁꯨ ꯆꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯉꯝꯕꯅ ꯃꯥꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯊꯠꯇꯨꯅ ꯊꯣꯏꯕꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕꯗꯤ? ꯑꯩ ꯅꯪꯒ ꯁꯤꯟꯅꯕ ꯄꯥꯝꯗꯦ, ꯑꯩ ꯆꯠꯀꯦ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ꯫ ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯝꯒꯅꯤ, ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝꯁꯤ ꯂꯥꯛꯂꯤꯕꯁꯦ ꯅꯪꯉꯣꯟꯗ ꯂꯪꯖꯈꯤꯕ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯆꯤꯔꯣꯜ ꯍꯩꯕꯤ ꯃꯥꯒꯤ ꯂꯧꯅꯝ ꯋꯥꯍꯩ ꯀꯌꯥꯗ ꯄꯪꯊꯔꯨꯕꯗ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯗ꯭ꯔꯦ, ꯑꯩꯕꯨ ꯃꯇꯝ ꯂꯦꯟꯕꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯩꯒꯁꯨ ꯂꯥꯞꯅꯔꯦ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯔꯣꯏ꯫ ꯊꯣꯏꯕꯤ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯔꯥꯏꯔꯝꯕꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯗꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯅꯪꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ ꯍꯥꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯃꯗꯨ ꯈꯪꯂꯛꯄꯗꯒꯤ ꯑꯩ ꯑꯃꯨꯛ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯅꯪꯒꯨꯝꯅ ꯊꯃꯣꯏ ꯁꯦꯡꯕꯤ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯤ꯫ ꯍꯧꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩ ꯏꯁꯥꯅ ꯏꯔꯥꯜ ꯌꯥꯖꯔꯦ꯫ ꯑꯗꯨꯅ ꯊꯣꯏꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯅꯔꯁꯤ꯫ ꯑꯩꯕꯨ ꯅꯪꯅ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯃꯒꯨꯝ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯑꯩꯒꯤ ꯏꯌꯨꯝꯗ ꯅꯈꯣꯏꯒꯤ ꯏꯃꯥ ꯊꯥꯔꯛꯇꯨꯅ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩ ꯊꯥꯡꯂꯝꯕꯁꯤꯡꯗꯣ ꯑꯩꯅ ꯀꯥꯎꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯃꯄꯣꯛ ꯁꯤꯃꯒꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡ ꯃꯅꯥꯎ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯉꯝꯕꯕꯨ ꯊꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯉꯝꯕꯅ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯊꯣꯏꯕꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯍꯦ ꯑꯩꯒꯤ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛ, ꯅꯪꯅ ꯀꯔꯤ ꯑꯣꯏꯔꯗꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕꯅꯣ? ꯑꯩꯁꯤ ꯅꯪꯒꯤ ꯇꯥꯡ ꯑꯃꯅꯤ ꯊꯣꯏꯕꯤ, ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ꯫ ꯊꯥꯗꯣꯛꯑꯦ, ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯑꯩꯒꯤ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛꯑꯣ꯫ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯕꯗꯤ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯏꯕ? ꯑꯩꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯤ ꯊꯥꯗꯣꯛꯑꯣ, ꯊꯥꯗꯣꯛꯑꯦ, ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯦ, ꯉꯁꯤꯃꯛ ꯅꯪꯕꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯍꯦ ꯑꯩꯁꯤ ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯑꯩꯁꯤꯕꯨ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯁꯥꯕ ꯂꯥꯏꯗꯤꯅꯤ ꯈꯟꯕ꯭ꯔꯥ? ꯑꯩꯁꯤ ꯄꯪꯌꯥ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ? ꯍꯥ ꯊꯥꯗꯣꯛ, ꯑꯩꯒꯤ ꯈꯨꯠꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯕꯅ ꯅꯥꯐꯨ ꯁꯥꯐꯨ ꯇꯧꯗꯨꯅ ꯊꯣꯏꯕꯤꯕꯨ ꯄꯨꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯅꯣꯡꯕꯥꯜꯅ ꯉꯝꯕꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯀꯥꯎꯊꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯅꯣꯡꯕꯥꯜ ꯎꯕꯗ ꯍꯔꯥꯎꯅ ꯅꯣꯡꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯅꯣꯡꯕꯥꯜ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯉꯝꯕꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯐꯨꯖꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯅꯣꯡꯕꯥꯜꯕꯨ ꯈꯥꯝꯗꯣꯛꯆꯩ꯫ ꯅꯣꯡꯕꯥꯜ ꯁꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛ, ꯁꯤꯅꯕꯨ ꯇꯥꯔꯤ, ꯁꯤ ꯊꯥꯗꯣꯛꯑꯣꯕ꯫ ꯉꯝꯕ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯆꯤꯟꯗ ꯊꯣꯛꯂꯤꯕ ꯏꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯊꯣꯏꯕꯤꯒꯤꯗꯃꯛ ꯅꯪꯅ ꯄꯥꯝꯕꯣꯝꯒ ꯇꯤꯡꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯃꯥꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯊꯣꯏꯕꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ? ꯑꯣꯏ ꯍꯥꯏꯕꯒꯤ ꯇꯥꯖꯧ, ꯊꯣꯏꯕꯤꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯤ ꯑꯩ ꯈꯛꯇꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯊꯣꯏꯕꯤꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯁꯤꯗꯤ ꯑꯩꯁꯤ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯑꯣꯏꯅꯖꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯩ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯃꯔꯛꯇ ꯌꯥꯎꯁꯤꯜꯂꯛꯀꯅꯨ꯫ ꯊꯣꯏꯕꯤ ꯂꯥꯛꯑꯣ, ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ꯫ ꯅꯣꯡꯕꯥꯜ ꯁꯛ ꯌꯥꯝ ꯀꯥꯛꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯈꯣꯡꯀꯥꯞ ꯑꯃ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯗ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯑꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯐꯣꯡ ꯅꯦꯛꯇ ꯁꯤꯡꯅꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯊꯣꯏꯕꯤ ꯑꯩ ꯈꯟꯅ ꯆꯩꯅꯕ ꯄꯥꯝꯗꯦ, ꯃꯁꯤꯒꯤ ꯅꯪꯒꯤ ꯅꯇꯨꯡꯅ ꯀꯣꯏꯌꯦꯡ ꯏꯟꯅꯕ ꯍꯨꯏ ꯑꯉꯧꯕꯁꯦ ꯑꯃꯨꯛꯇ ꯆꯠꯍꯟꯈ꯭ꯔꯣ꯫ ꯀꯅꯥꯗꯅꯣ ꯅꯪꯅ ꯑꯗꯨ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕꯗꯣ? ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯇꯥ ꯅꯣꯡꯕꯥꯜꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯅꯠꯇꯦꯛꯂꯥ? ꯑꯣ ꯅꯨꯄꯥꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯦ? ꯅꯪꯅ ꯅꯨꯄꯥꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕꯁꯦ ꯅꯨꯄꯥꯁꯤꯒ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯒꯦ? ꯅꯪꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯃꯥ?
ꯊꯣꯏꯕꯤ ꯍꯥꯏꯒꯦ ꯑꯃ ꯌꯥꯎꯅ ꯑꯁꯨꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯔꯤ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇꯤ ꯑꯩꯒꯤ ꯇꯥꯅꯨꯡꯕꯥꯜ꯫ ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯇꯧꯔꯤꯃꯜ ꯈꯪꯗꯕ ꯄꯨꯛꯆꯦꯜ ꯂꯦꯞꯄ ꯉꯝꯗꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯂꯤꯉꯩ ꯑꯩꯅ ꯇꯥꯅꯨꯡꯕꯥꯜꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯨꯗꯅ ꯃꯥꯕꯨ ꯑꯩꯅ ꯃꯤꯔꯥꯏꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯒꯤꯗꯃꯛꯇ ꯃꯄꯨꯡ ꯑꯣꯏꯅ ꯊꯥꯕꯤꯔꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅꯤ꯫ ꯑꯩꯕꯨ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯇ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯑꯩꯒꯤ ꯊꯃꯣꯏ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯑꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯪꯒꯤ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯦ꯫ ꯑꯩꯗꯤ ꯇꯥꯅꯨꯡꯕꯥꯜ ꯈꯛꯇꯒꯤ ꯊꯣꯏꯕꯤꯅꯤ꯫ ꯇꯥꯅꯨꯡꯕꯥꯜ ꯈꯛꯇꯒꯤ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯅꯣꯡꯕꯥꯜ ꯃꯊꯃꯣꯏ ꯄꯦꯟꯖꯩ꯫ ꯇꯥꯅꯨꯡꯕꯥꯜ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯑꯩ꯫ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯅꯣꯡꯕꯥꯜ ꯉꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯊꯣꯏꯕꯤꯗ ꯍꯦꯛ ꯀꯔꯟ ꯇꯥꯔꯝꯂꯕ ꯅꯪ ꯑꯩꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯅꯣꯡꯕꯥꯜ ꯉꯝꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯗꯨꯅ ꯊꯣꯏꯕꯤꯒ ꯂꯣꯏꯅꯅ ꯆꯠꯈꯤ꯫ ꯉꯝꯕ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯨꯕꯅ ꯊꯣꯏꯕꯤꯅ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤꯅ ꯃꯥꯅ ꯐꯅ ꯑꯔꯥꯟꯕ ꯇꯧꯔꯨꯔꯕꯁꯨ ꯃꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗ ꯊꯣꯏꯕꯤꯅ ꯃꯥꯕꯨ ꯉꯥꯛꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯃꯔꯤ ꯂꯩꯅꯕ ꯌꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯨꯕ ꯑꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯊꯣꯏꯕꯤꯗꯤ ꯅꯣꯡꯕꯥꯜꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯃꯍꯥꯛ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯉꯝꯕ ꯃꯥꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯛꯈꯤꯕ ꯊꯣꯏꯕꯤꯕꯨ ꯃꯤꯔꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯊꯣꯏꯕꯤꯒꯁꯨ ꯀꯥꯏꯅ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯔꯝꯕꯗꯨꯁꯨ ꯐꯪꯗ ꯉꯥꯎꯆꯠꯅꯗꯨꯅ ꯌꯨꯔꯥꯏ ꯁꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯉꯥꯎꯆꯠꯅꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯕꯤꯃꯥꯁꯨ ꯃꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯃꯃꯥ ꯃꯆꯥꯗꯣ ꯊꯣꯏꯕꯤꯒꯤ ꯃꯄꯥꯜꯗꯒꯤ ꯈꯖꯤꯛ ꯅꯨꯡꯉꯥꯏꯕ ꯍꯧꯖꯔꯛꯂꯝꯕꯗꯣ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯛꯈꯤꯕ ꯊꯣꯏꯕꯤꯕꯨ ꯃꯤꯔꯥꯏꯗꯨꯅ ꯑꯍꯦꯟꯕ ꯄꯥꯝꯈꯤꯕꯗꯨꯅ ꯉꯁꯤꯗꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯣꯡꯕꯥꯜꯒ ꯂꯨꯍꯣꯡꯗꯨꯅ ꯅꯣꯡꯕꯥꯜꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫